Marup mayam ngasi amuk kaifa entertainment na mayamgidamak nungaigani khanjuduna movie amamuk puduna laksare. Movie asi handakta nongna 2026 ki January 23 da release tawkiba thriller crime serial killing na best tawba Telugu movie Chikatilo hariba movie aduni. Chikatilo haibagi nungi wahan thokna mangal fangdaba amamba jaga haibani. Karigidamak amamba jaga amada best tawribano haibadudi movie asi jenglaga khangminanasi. Movie asi ki director Sharan Kopi Shetty, writer na Shiraz Kala amadi Miyoi Kharan oiri. Movie asi ki main character khara palabada Sandhya Nelori ki saktamda Sobita Dilupala, Jina Babu ki saktamda Ravindra Vijay, DIG ama ki saktamda Suresh, Bobby ki saktamda Aditi Michael, Anandita ki saktamda Isa Saula, Rajiv ki saktamda Krishna. Movie sina fangkiba rating khara palabada IMDb da 6.6, Gold user na 80% like pikiba movie amani. Movie asi nupi singbu rap tawduna hatpagi serial killer amagi wari oigadoribani. Karigidamak mahakna thabak sing asi tawribano. Killer asi kanano haiduna thidokpagi wari ni. Suspense mayam amana wari pumba puduna chatkadoribani. Adu gaina movie asi lijarakpa matamda soi khilan khiba chithauba yawrabasu ngakpiu haibu wafam thamjari. Fare mayam adudi movie ronda mayon sinminarasi. Movie asi gi horakpada 1999 da Raja Chandrapuram kauba lamama tharaga uhalakli. Numidangi achikpa mafam amada gari ama thauduna lakli. Gari asida nupi ani amaga nupa ani amaga su tongduna challi. Amana rani kawi amana lachi. Makoi ani asi mafam amada so laba matungda neta amaga loinana gari asida lakpani. Nupi ani asi harau kumai amadi function chingba mafam kayada chatuna jagoi saba dance kaya tauba miyoi singni. Neta asina rani da khutsa thengduna ingit kaya ama piri. Aduga rani su neta na pamli bisi kadino khangmana lamkhangna lachibu thamlamduna neta asigi guest house da satkirami. Lachi su makoi anina leiba yum adu da lakli. Aduga car da changlutuna dressing adu hongdorei. Asida thonang mapa adu da kanaguma ma chat khibagi sanil phangladuna lachi haipet yenglamlaga onthorakpada masak khangdaba miyoi ama leirami. Masigi nongalakpada amugu halakli. Rani su yum da halaklami makoina leiriba yum adu yoroktuna lachi bu kaurei. Adubu lachi khumlaktaba aduda magi kaagi thong adu hangdoktuna yengba matamdadi mahakti angakpa haibadu oire. Lachi asi rap torba matungda hatuna thamlamle. Aduga magi nakanda lai angauba amadi khongji su thamlami. Masidagi rani police station na chatuna thokliba thodok adubu complaint tawri. Adubu policing aduna makoina tawriba kala aduna singthanaduna thi noina ngangduna tanthorakle. Rani su tawpham khangdre complaint torba matungda thina su nganglaga tanthokpirakpa aduga moina tawriba thabak aduna samasna amadi policing nasu hanthaba thakta yengbiri. Masidagi present day da amuku halakli. Aduga Sandhya kaubi journalist ama uhalakli. Mahak asi film asigi main lead oigadoribani. Asidagi mahaki office da thabak lakli. Aduga Bobby kaubi nupi amasu uhalai. Mahak asi Sandhya gi friend ni. Mahak na hairei aikhoi gi tongana podcast channel nama hangasi. Adu oiba taragadi aikhoi na boss oiduna aikhoi gi apamba khudingmaksu tawba ngamgani. Aduga information khudingmakna aina thi humduna loina pigani. Mahak na hairiba singasi Sandhya di karisu tatana anchor oina changlakli. Aduga script sing adu pathorei. Masida mana ikhiba script sing adu amata manaramdre. Sandhya na marakta leptuna hairakli. Karino sir asidi aini ikhiba script aduga mata manaramdre. Nufa asina Sandhya Sir Ravikana script asi approve tawduna piraklabani. Wahai asidagi Sandhya makhoi gi boss oiba Ravikani ka da changlakuna amuk hairakli. Sir sahi mari hena mafam asida thabak tawduna laklabani. Aduga ayhak qualified journalist amani adu naigi job asi tawfam thoba thabak adudi aya sumak tawjage. Aikhoi gi senpham asi aseng bachumba thabak thoram amadi wahi kaya sibu miyam de jawon bai basini. Sandhya gi mong mataw sina takpadi mahak aseng bachumba tawba misak amani haibadu aikhoi da su khangalakli. Ravikana amuk Sandhya aikhoi di maru oina TRP chawna phangdaba yadabani. Aduna sigumba kaya asi tangai fadabani. Asumna makhoi ani marai tawduna khanari. Ka asigi mapandagi su Bobby na tawriba sing asibu yengduna leiri. Masigi matungda Sandhya amadi Bobby cafe amada lakli. Aduga nupa ama uhalai mahakki ming asi Amar kawi Sandhya gi boyfriend ni. Amarna kaidawrage Sandhya nang thabak adu pamdragadi makha tana muk tawdrabasu yare. Adu punamak nahakki apambani. Aduga nang thabak asi toklaba matungda kari tawge khalibano. Sandhya na ai hojikti makha tana magi job asi tawba pamdre. Ai isagi oiba podcast channel ama tawrage khalle. Wahai asi tabada Bobby su haraujari mahak su sinpham adu pambana Sandhya na muk makha tari. Adu oiba taragadi
ꯃꯤꯒꯤ ꯃꯈꯥꯗꯁꯨ ꯊꯕꯛ ꯇꯧꯗ꯭ꯔꯦ ꯂꯥꯎ ꯈꯣꯡꯗꯨꯅ ꯈꯟꯅꯕꯒꯤꯁꯨ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯦ ꯋꯥꯍꯩ ꯑꯁꯤꯗ ꯕꯣꯕꯤꯅ ꯍꯔꯥꯎꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯐꯔꯦ ꯁꯟꯙ꯭ꯌꯥ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯟꯙ꯭ꯌꯥꯅ ꯕꯣꯕꯤ ꯑꯩꯒꯤ ꯏꯌꯥꯔꯤꯡ ꯑꯗꯨ ꯄꯨꯔꯛꯄ ꯀꯥꯎꯅꯤꯀꯣ ꯍꯥꯏꯔꯛꯂꯤ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁꯟꯙ꯭ꯌꯥꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯑꯃꯔꯒ ꯍꯥꯏꯅ ꯁꯤꯡꯅꯅꯕ ꯍꯥꯏꯗꯨꯅ ꯑꯃꯔꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯁꯟꯙ꯭ꯌꯥꯒꯤ ꯃꯕꯣꯛ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯉꯣꯜꯗ ꯑꯆꯧꯕ ꯁꯅꯥ ꯑꯗꯨ ꯌꯥꯟꯅꯕ ꯄꯤꯈ꯭ꯔꯒ ꯅꯪꯅ ꯃꯆꯥ ꯑꯣꯏꯅ ꯎꯞꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯁꯟꯙ꯭ꯌꯥꯁꯨ ꯕꯣꯕꯤꯗ ꯐꯣꯟ ꯇꯧꯔꯤ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯕꯣꯕꯤꯒꯁꯨ ꯄꯨꯟꯕꯅ ꯃꯥꯒꯤ ꯏꯌꯥꯔꯤꯡ ꯑꯗꯨꯕు ꯂꯧꯅꯕ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨꯗꯤ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯃꯔꯒꯤ ꯌꯨꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯑꯃꯔꯒꯤ ꯐꯦꯃꯤꯂꯤꯅꯁꯨ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯑꯁꯤꯁꯨ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯃꯤꯟꯅꯔꯤ ꯑꯗꯨꯒ ꯄꯥꯟꯗꯤꯠ ꯑꯃꯁꯨ ꯀꯧꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯕ ꯍꯥꯏꯅꯔꯤ ꯃꯁꯤꯗꯒꯤ ꯁꯟꯙ꯭ꯌꯥ ꯈꯣꯏꯁꯨ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯈꯪꯍꯧꯗꯅ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤ ꯃꯦꯗꯥꯝ ꯕꯣꯕꯤꯒꯤ ꯀꯥꯔꯗ ꯆꯠꯁꯤ ꯌꯥꯝꯅ ꯏꯃꯥꯔꯖꯦꯟꯁꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯕꯣꯕꯤꯅ ꯂꯩꯔꯤꯕ ꯐ꯭ꯂꯦꯠ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯕꯣꯕꯤ ꯑꯗꯨ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟꯒ ꯅꯥꯇꯩ ꯆꯥꯗꯕ ꯃꯑꯣꯡ ꯑꯃꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯜꯂꯝꯂꯤꯕ ꯑꯃꯗꯤ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯑꯁꯤꯁꯨ ꯑꯦꯗꯜꯁꯤꯟ ꯑꯃꯒꯨꯝꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯂꯝꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤ ꯑꯁꯦꯡꯕꯗꯤ ꯉꯔꯥꯡ ꯑꯁꯤ ꯕꯣꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯁꯤ ꯔꯣꯃꯥꯟꯇꯤꯛ ꯃꯨꯗ ꯑꯃꯗ ꯂꯩꯔꯤꯉꯩꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯂꯝꯕꯅꯤ ꯕꯣꯕꯤꯒꯤ ꯃꯤꯁꯤ ꯑꯁꯤ ꯎꯕꯗ ꯁꯟꯙ꯭ꯌꯥꯗꯤ ꯃꯁꯥꯗꯨ ꯊꯨꯒꯠꯄꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯊꯪ ꯄꯥꯎ ꯐꯪꯅꯈꯤꯗꯨꯅ ꯃꯦꯗꯤꯌꯥ ꯀꯌా ꯑꯃꯁꯨ ꯄꯥꯎ ꯑꯁꯤ ꯁꯟꯗꯣꯔꯛꯂꯤ ꯉꯔꯥꯡ ꯑꯍꯤꯡꯗ ꯅꯨꯄꯤ ꯑꯃ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟꯒ ꯅꯨꯡꯁꯤꯅꯅ ꯄꯨꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯁꯛ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏꯕꯨ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯂꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯕꯨꯁꯨ ꯔꯦꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯠꯇꯣꯛꯂꯝꯃꯅꯤ ꯍꯥꯏꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯦꯁ ꯑꯁꯤ ꯍꯦꯟꯗꯜ ꯇꯧꯅꯕꯒꯤꯗꯃꯛ ꯁꯤꯑꯥꯏ ꯔꯥꯖꯤꯕ ꯀꯧꯕ ꯑꯃ ꯎꯍꯜꯂꯛꯂꯤ ꯔꯥꯖꯤꯕꯅ ꯇꯧꯔꯝꯂꯤꯕ ꯑꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯄꯣꯁꯠꯃꯣꯔꯇꯦꯝ ꯊꯨꯅ ꯔꯤꯄꯣꯔꯠ ꯄꯤꯔꯛꯅꯕ ꯇꯧ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯗꯤ ꯄꯥꯎ ꯄꯤꯈ꯭ꯔꯕ꯭ꯔꯥ ꯄꯨꯂꯤꯁ ꯑꯁꯤꯅ ꯍꯣꯏ ꯁꯥꯔ ꯑꯗꯨꯒ ꯁꯥꯔ ꯃꯈꯣꯏꯅ ꯑꯍꯥꯟꯕ ꯎꯕꯅꯤ ꯍꯥꯏꯗꯨꯅ ꯁꯟꯙ꯭ꯌꯥ ꯈꯣꯏꯕꯨ ꯁꯛꯇꯥꯛꯂꯤ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ ꯃꯍꯥꯛ ꯑꯁꯤꯅꯤ ꯁꯥꯔ ꯏꯗꯤ ꯒꯣꯔꯝ ꯍꯥꯏꯅ ꯇꯤꯚꯤ ꯁꯣ ꯑꯃ ꯂꯥꯛꯄ ꯑꯗꯨꯒꯤ ꯑꯦꯡꯀꯔ ꯑꯗꯨꯅꯤ ꯋꯥꯍꯩ ꯑꯁꯤꯗ ꯔꯥꯖꯤꯕꯅ ꯑꯗꯨꯗꯤ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯑꯁꯤꯕꯨꯁꯨ ꯀꯚꯔ ꯇꯧꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯣ ꯑꯩꯈꯣꯏꯅ ꯀꯦꯁ ꯑꯁꯤ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯂꯧꯔꯣ ꯑꯁꯨꯝꯅ ꯈꯔ ꯀꯥꯛꯂꯞꯅ ꯔꯥꯖꯤꯕꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁꯟꯙ꯭ꯌꯥ ꯕꯣꯕꯤꯒ ꯃꯥꯒ ꯂꯣꯏꯅꯈꯤꯕ ꯇꯧꯃꯤꯟꯅꯈꯤꯕ ꯀꯌꯥ ꯑꯃꯁꯨ ꯋꯥꯈꯜꯗ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯁꯣꯝꯗꯅ ꯔꯥꯖꯤꯕ ꯃꯥꯒ ꯇꯤꯝꯒ ꯂꯣꯏꯅꯅ ꯕꯣꯕꯤ ꯑꯃꯗꯤ ꯁꯟꯙ꯭ꯌꯥꯅ ꯍꯥꯟꯅ ꯊꯕꯛ ꯄꯨꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯀꯌꯥ ꯑꯃ ꯆꯠꯊꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯂꯝꯕꯤ ꯁꯣꯔꯣꯛꯅꯆꯤꯡꯕ ꯃꯐꯝ ꯀꯌꯥꯁꯤꯡꯗ ꯂꯩꯔꯤꯕ CCTV ꯐꯨꯇꯦꯖ ꯀꯌꯥꯁꯨ ꯌꯦꯡꯂꯤ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯔꯥꯖꯤꯕꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯁꯟꯙ꯭ꯌꯥꯁꯨ ꯔꯥꯖꯤꯕꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯔꯥꯖꯤꯕꯅ ꯅꯪ ꯁꯟꯙ꯭ꯌꯥ ꯅꯠꯇ꯭ꯔꯥ ꯉꯥꯏꯈꯣ ꯍꯧꯖꯤꯛ ꯑꯁꯤ ꯀꯦꯁ ꯑꯃ ꯁꯣꯜꯕ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯇꯝ ꯀꯌꯥ ꯑꯃ ꯆꯪꯏ ꯑꯗꯨꯅ ꯑꯩꯒꯤ ꯇꯨꯡꯏꯟꯅꯕ ꯊꯥꯗꯣꯛꯎ ꯑꯩꯈꯣꯏ ꯄꯨꯂꯤꯁꯀꯤ ꯗ꯭ꯌꯨꯇꯤ ꯐꯖꯅ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯁꯟꯙ꯭ꯌꯥ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯕꯣꯕꯤꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ ꯁꯟꯙ꯭ꯌꯥ ꯑꯩꯈꯣꯏ ꯄꯣꯗꯀꯥꯁ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯗꯨꯅ ꯍꯥꯡꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯄꯨꯊꯣꯛꯄ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯑꯃ ꯅꯩꯅꯁꯤ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯆꯨꯝꯕꯁꯤꯡ ꯑꯗꯨ ꯇꯧꯁꯤ ꯑꯁꯦꯡꯕ ꯆꯨꯝꯕ ꯍꯥꯏꯕꯗ ꯀꯅꯥꯕꯨ ꯀꯤꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯅ ꯄ꯭ꯂꯤꯖ ꯑꯩꯈꯣꯏ ꯄꯣꯗꯀꯥꯁ ꯑꯃ ꯊꯨꯅ ꯍꯧꯅꯕ ꯇꯧꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯕꯣꯁ ꯔꯕꯤꯀꯥꯟꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯔꯤ ꯔꯕꯤꯀꯥꯟꯠꯅ ꯁꯟꯙ꯭ꯌꯥ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤ ꯅꯪꯅ ꯁꯥꯎꯗꯨꯅ ꯇꯣꯛꯈꯤꯕꯅꯤ ꯆꯍꯤ 4 ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁꯣ ꯏꯗꯤ ꯒꯣꯔꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯤꯡꯁꯦꯜ ꯑꯣꯏꯗꯨꯅ ꯂꯥꯛꯄꯅꯤ ꯅꯪꯗꯤ ꯁꯣ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯀꯌꯥꯒꯤ ꯊꯃꯣꯏꯗ ꯁꯣꯟꯅꯔꯤꯕꯅꯤ ꯑꯗꯨꯅ ꯅꯍꯥꯛ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯔꯣ ꯅꯪꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒ ꯇꯥꯟꯅꯔꯒ ꯂꯣꯏꯔꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯁꯟꯙ꯭ꯌꯥ ꯌꯥꯎꯗꯕꯗ ꯃꯈꯣꯏꯒꯤ ꯁꯣ ꯑꯁꯤꯁꯨ ꯃꯌꯦꯡ ꯇꯥꯔꯛꯄ ꯑꯁꯤ ꯎꯕꯗ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯕꯣꯁ ꯑꯁꯤꯅ ꯌꯥꯎꯍꯟꯅꯕ ꯇꯧꯔꯤꯕꯅꯤ ꯁꯟꯙ꯭ꯌꯥꯅ ꯄꯥꯎ ꯑꯃ ꯊꯥꯗꯨꯅ ꯇꯥꯍꯜꯂꯤ ꯄꯥꯎ ꯑꯁꯤꯁꯨ ꯕꯣꯕꯤ ꯂꯩꯈꯤꯗꯕꯒꯤ ꯃꯇꯥꯡꯗꯅꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯒ ꯁꯟꯙ꯭ꯌꯥꯅ ꯕꯣꯕꯤ ꯑꯁꯤ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯈꯛꯇ ꯅꯠꯇꯦ ꯆꯍꯤ 2 ꯍꯦꯟꯅ ꯄꯨꯟꯃꯤꯟꯅꯔꯛꯂꯕꯅꯤ ꯑꯁꯨꯝꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯊꯧꯗꯣꯛ ꯑꯃꯒꯨꯝ ꯂꯣꯏꯁꯤꯟꯈꯤꯕ ꯑꯩ ꯀꯔꯤꯁꯨ ꯄꯥꯝꯗꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯄꯣꯗꯀꯥꯁ ꯑꯃ ꯁ꯭ꯇꯥꯔꯠ ꯇꯧꯔꯒꯦ ꯈꯜꯂꯦ ꯔꯕꯤꯀꯥꯟꯠꯅ ꯄꯣꯗꯀꯥꯁ ꯍꯥꯏꯕ ꯑꯁꯨꯛ ꯆꯥꯎꯕ ꯊꯕꯛꯁꯤ ꯊꯥꯗꯣꯛꯂꯒ ꯄꯣꯗꯀꯥꯁ ꯑꯗꯨꯕꯨ ꯀꯅꯥꯅ ꯇꯥꯕꯤꯒꯗꯧꯔꯤꯕꯅꯣ ꯀꯅꯥꯅ ꯌꯦꯡꯕꯤꯒꯗꯧꯔꯤꯕꯅꯣ ꯁꯟꯙ꯭ꯌꯥꯅ ꯑꯃꯨꯛ ꯃꯈꯣꯏꯅ ꯇꯥꯕꯤꯒꯦꯔꯥ ꯇꯥꯕꯤꯔꯣꯏꯒꯦꯔꯥ ꯑꯩꯗꯤ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯗꯤ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯑꯃꯕꯨ ꯀꯣꯚꯔ ꯇꯧꯗꯨꯅ ꯄꯨꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯃꯁꯤ ꯑꯩꯒꯤ ꯒꯣꯜꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯟꯙ꯭ꯌꯥ ꯑꯍꯥꯟꯕ ꯃꯍꯥꯛꯀꯤ ꯄꯣꯗꯀꯥꯁ ꯑꯁꯤ ꯕꯣꯕꯤꯒꯤ ꯑꯣꯏꯅ ꯇꯧꯔꯛꯏ ꯑꯗꯨꯒ ꯃꯌꯥꯝꯗ ꯂꯥꯏꯚꯁꯨ ꯊꯥꯗꯣꯔꯛꯂꯤ ꯃꯥꯒꯤ ꯄꯣꯗꯀꯥꯁ ꯑꯁꯤꯒꯤ ꯃꯃꯤꯡꯁꯨ ꯆꯤꯀꯠꯇꯤꯂꯣ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ ꯋꯦꯜꯀꯝ ꯇꯨ ꯆꯤꯀꯠꯇꯤꯂꯣ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯄꯨꯖꯔꯛꯄ ꯇ꯭ꯔꯨ ꯀ꯭ꯔꯥꯏꯝ ꯁ꯭ꯇꯣꯔꯤ ꯑꯃ ꯕꯣꯕꯤ ꯑꯁꯤ ꯑꯩꯒꯤ ꯏꯟꯇꯔꯟꯅꯤ ꯑꯩꯕꯨ ꯃꯥꯅ ꯃꯆꯦ ꯑꯃꯒꯨꯝ ꯈꯟꯕꯅꯤ ꯃꯍꯥꯛ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯁꯥ ꯀꯌా ꯑꯃꯁꯨ ꯂꯩ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕ ꯄꯣꯗꯀꯥꯁ ꯑꯁꯤꯁꯨ ꯃꯥꯒꯤ ꯁꯖꯦꯁ ꯑꯃꯗꯤ ꯁꯄꯣꯔꯠꯇꯒꯤ ꯇꯧꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯄꯣꯗꯀꯥꯁ ꯑꯁꯤ ꯍꯧꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ
ꯑꯗꯨꯒ ꯃꯥꯅ ꯑꯍꯤꯡꯗ ꯕꯣꯕꯤꯒꯤ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯑꯗꯨꯗ ꯆꯠꯇꯨꯅ ꯊꯤꯖꯤꯟꯕꯒꯤ ꯋꯥꯍꯩ ꯀꯌꯥꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯁꯥꯗ ꯑꯁꯨꯝꯅ ꯈꯟꯖꯩ, ꯑꯁꯨꯛ ꯇꯝꯊꯤꯕ ꯂꯤꯆꯠ ꯑꯁꯤꯕꯨ ꯀꯅꯥꯅ ꯆꯠꯂꯝꯒꯗꯧꯔꯤꯕꯅꯣ? ꯑꯩ ꯕꯣꯕꯤꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ, ꯑꯗꯨꯕꯨ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯃꯗꯤ ꯂꯩ ꯍꯥꯏꯕꯁꯤ ꯑꯩ ꯑꯃꯨꯛꯇ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯃꯈꯥꯡꯗ ꯂꯣꯏꯁꯤꯟꯈꯤꯅꯤ ꯍꯥꯏꯕꯁꯨ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯒ ꯃꯥꯅ ꯏꯃꯥꯖꯤꯅꯦꯁꯟ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯕꯣꯕꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯎꯍꯜꯂꯛꯂꯤ꯫ ꯕꯣꯕꯤꯒ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟꯒ ꯃꯨꯠ ꯑꯃꯗ ꯂꯩꯃꯤꯟꯅꯔꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯁꯤ ꯃꯈꯥꯗ ꯀꯨꯝꯊꯈꯤꯗꯨꯅ ꯕꯣꯕꯤ ꯃꯈꯥꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯁꯤ ꯄꯤꯂꯔꯗ ꯃꯀꯣꯛ ꯑꯗꯨ ꯌꯩꯁꯤꯟꯗꯨꯅ ꯍꯥꯠꯂꯒ ꯂꯩꯔꯝꯂꯦ꯫ ꯑꯗꯨꯒ ꯃꯃꯥꯏ ꯄꯨꯝꯕ ꯈꯨꯝꯖꯤꯟꯕ ꯃꯤꯁꯛ ꯑꯃ ꯊꯣꯔꯛꯇꯨꯅ ꯃꯥꯕꯨ ꯔꯦꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯉꯛ ꯑꯗꯨ ꯂꯦꯟꯊꯠꯇꯨꯅ ꯃꯥꯕꯨ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯈꯪꯈꯤ, ꯕꯣꯕꯤꯒꯤ ꯉꯛꯇ ꯁꯤꯈꯤꯕ ꯆꯦꯟ ꯑꯗꯨꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯄꯣꯗꯀꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯔꯥꯖꯤꯕꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯕꯣꯕꯤꯒ ꯁꯟꯙ꯭ꯌꯥꯒ ꯅꯝꯃꯤꯟꯅꯈꯤꯕ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯍꯟꯗꯨꯅ ꯕꯣꯕꯤꯒꯤ ꯉꯛꯇ ꯁꯤꯈꯤꯕ ꯆꯦꯟ ꯑꯗꯨ ꯃꯤꯁꯤꯡ ꯑꯣꯏ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯒ ꯁꯥꯔ, ꯀ꯭ꯔꯥꯏꯝ ꯁꯤꯟ ꯑꯗꯨꯗ ꯃꯥꯒꯤ ꯂꯣꯀꯔꯗꯒꯤ ꯑꯃꯗꯤ ꯌꯨꯝꯒꯤ ꯄꯣꯠ ꯃꯥꯡꯕꯒꯤ ꯀ꯭ꯂꯨ ꯈꯪꯕ ꯂꯩꯕꯤꯕ꯭ꯔꯥ? ꯏꯔꯐꯥꯟ ꯀꯧꯕ ꯄꯨꯂꯤꯁ ꯑꯁꯤꯅ ꯐꯥꯏꯜ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯌꯦꯡꯕꯤꯌꯨ ꯁꯥꯔ, ꯔꯤꯄꯣꯔꯠ ꯑꯁꯤꯗꯗꯤ ꯆꯦꯟ ꯃꯥꯡꯈꯤꯕ, ꯄꯣꯠ ꯃꯥꯡꯈꯤꯕꯒꯤ ꯀꯔꯤꯁꯨ ꯔꯤꯄꯣꯔꯠ ꯇꯥꯗꯦ꯫ ꯑꯗꯨꯒ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄꯅꯤ ꯍꯥꯏꯕ ꯋꯥꯜꯗꯒꯤ ꯈꯣꯡ ꯃꯔꯝ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯕꯒꯤ ꯐꯣꯇꯣ ꯑꯃꯁꯨ ꯁꯟꯙ꯭ꯌꯥꯗ ꯌꯦꯡꯍꯜꯂꯤ꯫ ꯁꯟꯙ꯭ꯌꯥꯁꯨ ꯃꯗꯨ ꯎꯕꯗ ꯅꯨꯃꯤꯠ ꯑꯗꯨ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯅ ꯕꯣꯕꯤꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯋꯥꯆꯃꯦꯟ ꯑꯃ ꯃꯥꯒꯤ ꯈꯣꯡꯎꯞ ꯑꯗꯨ ꯆꯥꯝꯗꯨꯅ ꯂꯩ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯄꯨꯂꯤꯁꯁꯤꯡ ꯁꯟꯙ꯭ꯌꯥꯅ ꯍꯥꯏꯕꯗꯒꯤ ꯋꯥꯆꯃꯦꯟ ꯑꯁꯤ ꯍꯨꯔꯥꯟꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯌꯨꯝꯗ ꯍꯜꯂꯛꯇꯦ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯗꯒꯤ ꯀꯤꯂꯔ ꯑꯁꯤꯅ ꯕꯣꯕꯤꯕꯨ ꯑꯆꯤꯛꯄ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯔꯦꯞ ꯇꯧꯗꯨꯅ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕꯗꯒꯤ ꯔꯥꯖꯤꯕꯅ ꯋꯥꯆꯃꯦꯟ ꯑꯁꯤꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯕ ꯃꯇꯨꯡꯗ ꯑꯔꯣꯏꯕꯗ ꯋꯥꯆꯃꯦꯟ ꯑꯗꯨꯕꯨ ꯐꯥꯔꯦ꯫ ꯋꯥꯆꯃꯦꯟ ꯑꯁꯤꯅꯁꯨ ꯖꯦꯜ ꯑꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ, ꯑꯩꯒꯤ ꯏꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯦ, ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯈꯤꯕ ꯂꯩꯇꯦ꯫ ꯑꯁꯤꯗꯒꯤ ꯑꯃꯨꯛꯁꯨ ꯁꯟꯙ꯭ꯌꯥ ꯃꯥꯒꯤ ꯄꯣꯗꯀꯥꯁ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯤ, ꯕꯣꯕꯤꯒꯤ ꯀꯦꯁ ꯑꯁꯤ ꯅ꯭ꯌꯨꯁ ꯑꯃ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯠ ꯃꯥꯏ ꯄꯥꯡꯍꯟꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯗꯤꯌꯥ ꯑꯃꯗꯤ ꯅ꯭ꯌꯨꯁꯁꯤꯡꯗ ꯍꯥꯏꯅꯔꯛꯂꯦ, ꯕꯣꯕꯤꯒꯤ ꯃꯔꯗꯔ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯤꯂꯔ ꯑꯗꯨ ꯐꯥꯔꯦ, ꯃꯍꯥꯛ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯒꯤ ꯋꯥꯆꯃꯦꯟ ꯑꯃꯅꯤ꯫ ꯑꯗꯨꯒ ꯀꯤꯂꯔ ꯑꯁꯤ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯁꯤꯅ ꯀ꯭ꯔꯥꯏꯝ ꯑꯦꯡꯀꯔ ꯁꯟꯙ꯭ꯌꯥꯅꯤ꯫ ꯑꯁꯨꯝꯅ ꯅ꯭ꯌꯨꯁ ꯀꯌꯥ ꯑꯃꯗꯁꯨ ꯌꯧꯈꯤꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯈꯪꯅꯔꯦ ꯑꯃꯗꯤ ꯁꯟꯙ꯭ꯌꯥꯒꯤ ꯄꯣꯁ ꯑꯁꯤꯕꯨ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯐꯣꯂꯣꯋꯥꯔ ꯑꯃꯗꯤ ꯄꯣꯄꯨꯂꯔꯤꯇꯤ ꯀꯌꯥ ꯑꯃꯁꯨ ꯐꯪꯈꯤ꯫ ꯑꯁꯤꯗꯒꯤ ꯁꯟꯙ꯭ꯌꯥ ꯑꯃꯗꯤ ꯑꯃꯔ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯗ ꯋꯥꯆꯃꯦꯟ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯦꯡꯅꯕꯗꯒꯤ ꯁꯟꯙ꯭ꯌꯥꯗ ꯍꯥꯏꯔꯛꯂꯤ, ꯃꯦꯗꯥꯝ, ꯑꯩꯒꯤ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛ ꯍꯨꯔꯥꯟꯕ ꯑꯃꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯤ ꯍꯥꯠꯄꯗꯤ ꯀꯔꯤꯁꯨ ꯉꯝꯂꯣꯏ꯫ ꯃꯥꯒꯤ ꯄꯥꯎ ꯑꯁꯤꯅ ꯏꯆꯥꯁꯤꯡ ꯑꯁꯤꯁꯨ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯆꯠꯄꯗ ꯔꯦꯄꯤꯁ ꯃꯤꯍꯥꯠꯄꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯏꯀꯥꯏꯕ ꯀꯌꯥ ꯄꯤꯕꯤꯔꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯕꯨꯁꯨ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯦ꯫ ꯍꯣꯏ ꯆꯨꯝꯃꯤ, ꯃꯥꯅ ꯉꯛꯀꯤ ꯆꯦꯟ ꯑꯗꯨ ꯍꯨꯔꯥꯟꯕꯒꯤ ꯗꯟꯗꯤꯗꯤ ꯐꯪꯐꯝ ꯊꯣꯛꯏ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯔꯗꯔ ꯑꯃꯗꯤ ꯅꯠꯇꯦ꯫ ꯃꯥꯅ ꯀ꯭ꯔꯥꯏꯝ ꯇꯧꯔꯒ ꯑꯩꯈꯣꯏꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯦꯡꯕꯗꯤ ꯋꯥꯆꯃꯦꯟ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯁꯅꯥ ꯍꯨꯔꯥꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯗꯨ ꯍꯥꯏꯗꯣꯛꯇꯅ ꯂꯩꯕꯅ ꯃꯍꯥꯛꯄꯨ ꯍꯨꯔꯥꯟꯕꯅꯤ ꯈꯪꯕꯅ ꯕꯣꯕꯤꯒꯤ ꯆꯦꯟ ꯑꯗꯨꯁꯨ ꯃꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯠꯂꯒ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯆꯤꯡꯅꯕꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯃꯗꯤ ꯁꯟꯙ꯭ꯌꯥꯅ ꯋꯥꯆꯃꯦꯟ ꯑꯁꯤꯕꯨ ꯐꯥꯔꯤꯕꯅꯤ꯫ ꯑꯁꯤꯗꯒꯤ ꯁꯟꯙ꯭ꯌꯥ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤꯉꯩꯗ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯤ, ꯍꯜꯂꯣ ꯁꯟꯙ꯭ꯌꯥ, ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯒꯗꯤ ꯃꯤꯡ ꯑꯃ ꯊꯣꯟꯕ ꯍꯥꯏꯕꯁꯤꯗꯤ ꯇꯉꯥꯏ ꯐꯗ꯭ꯔꯕꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯃꯤꯡ ꯑꯁꯤ ꯁꯟꯙ꯭ꯌꯥ ꯌꯥꯝꯅ ꯐꯖꯩ꯫ ꯕꯣꯕꯤꯒꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪꯅ ꯄꯣꯗꯀꯥꯁꯇ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡ ꯌꯥꯝꯅ ꯆꯨꯝꯃꯤ, ꯌꯥꯝꯅꯁꯨ ꯐꯖꯩ꯫ ꯅꯪ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯄ ꯄꯥꯝꯕ ꯅꯠꯇ꯭ꯔꯥ? ꯐꯔꯦ, ꯑꯩ ꯅꯉꯣꯟꯗ ꯆꯥꯟꯁ ꯑꯃ ꯄꯤꯒꯦ꯫ ꯃꯤꯑꯣꯏ ꯑꯃꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯑꯃꯝꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ, ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯊꯤꯗꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯇꯧꯔꯛꯂꯤꯕ ꯀꯣꯜ ꯑꯁꯤ ꯀꯤꯂꯔ ꯑꯗꯨꯒꯤꯅꯤ꯫ ꯃꯥꯅ ꯁꯟꯙ꯭ꯌꯥꯒꯤ ꯄꯣꯗꯀꯥꯁ ꯑꯗꯨꯁꯨ ꯍꯥꯟꯅ ꯇꯥꯕꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯍꯥꯏꯔꯛꯂꯤꯕꯅꯤ, ꯑꯗꯨꯒ ꯁꯟꯙ꯭ꯌꯥꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯕꯨ ꯔꯦꯀꯣꯔꯗ ꯇꯧꯍꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯟꯙ꯭ꯌꯥ ꯔꯥꯖꯤꯕꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯤꯂꯔ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯇꯥꯍꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯔꯥꯖꯤꯕꯀꯤ ꯇꯤꯝꯅ ꯅꯝꯕꯔ ꯑꯁꯤꯕꯨ ꯇ꯭ꯔꯦꯁ ꯇꯧꯗꯨꯅ ꯂꯣꯀꯦꯁꯟ ꯑꯗꯨꯗ ꯌꯧꯔꯛꯇꯨꯅ ꯅꯝꯕꯔ ꯑꯗꯨꯗ ꯐꯣꯟ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯗꯨꯒ ꯔꯤꯡ ꯑꯗꯨ ꯂꯝꯕꯤ ꯅꯥꯀꯟꯗꯒꯤ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯛꯂꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯀꯤꯂꯔ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ꯫ ꯑꯁꯤꯗ ꯃꯈꯣꯏꯅ ꯇꯨꯃꯤꯟꯅ ꯆꯪꯂꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯃꯤꯠ ꯎꯗ꯭ꯔꯕ ꯑꯍꯜ ꯅꯨꯄꯤ ꯑꯃꯒꯤ ꯅꯝꯕꯔ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯀꯤꯂꯔ ꯑꯁꯤꯅ ꯑꯍꯜ ꯅꯨꯄꯤ ꯑꯁꯤꯗꯒꯤ ꯐꯣꯟ ꯇꯧꯔꯛꯄ ꯑꯣꯏꯔꯝꯂꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯀꯤꯂꯔ ꯑꯁꯤ ꯀꯣꯛ ꯈꯔ ꯁꯤꯖꯤꯟꯅꯕ ꯀꯤꯂꯔ ꯑꯃꯗꯤ ꯑꯣꯏꯒꯗꯧꯔꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗꯁꯨ ꯈꯪꯍꯜꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯟꯙ꯭ꯌꯥ ꯑꯃꯗꯤ ꯑꯃꯔ ꯀꯤꯂꯔ ꯑꯗꯨꯕꯨ ꯑꯣꯏꯔꯝꯗ꯭ꯔꯕꯅꯤꯅ ꯁꯟꯙ꯭ꯌꯥꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯃꯥꯒꯤ ꯏꯃꯨꯡꯗ ꯍꯥꯏꯗꯅ ꯆꯠꯅꯕ ꯇꯧꯔꯤ꯫ ꯀꯤꯂꯔ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯊꯪꯒꯤ ꯆꯥꯟꯁ ꯑꯃ ꯄꯤꯈꯤꯕꯅꯤ, ꯑꯗꯨꯒꯤꯗꯃꯛꯇ ꯈꯣꯡꯒꯨꯜꯂꯤꯕ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯟꯙ꯭ꯌꯥꯒꯤ ꯃꯃꯥꯅꯗꯤ ꯃꯥꯅ ꯆꯠꯀꯗꯧꯔꯤꯕ ꯑꯗꯨꯕు ꯌꯥꯅꯤꯡꯂꯝꯗꯦ, ꯑꯗꯨꯕꯨ ꯑꯃꯔꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯃꯥꯒ ꯂꯣꯏꯅꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯄꯨꯛꯅꯤꯡꯕꯨꯁꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫
ꯑꯗꯨꯒ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯑꯁꯤꯗ ꯑꯃꯔꯅ ꯍꯪꯂꯛꯂꯤ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯁꯟꯙ꯭ꯌꯥ? ꯁꯟꯙ꯭ꯌꯥꯅ ꯉꯁꯤ ꯑꯌꯨꯛ ꯑꯩꯉꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ, ꯑꯩ ꯅꯪꯒꯤ ꯄꯣꯗꯀꯥꯁ ꯑꯗꯨ ꯉꯁꯤ ꯇꯥꯕꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯃꯔꯨꯞ ꯕꯣꯕꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯨꯝꯅ ꯑꯩꯉꯣꯟꯗꯁꯨ ꯊꯣꯛꯈꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯕꯥꯅꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯎꯅꯕ ꯆꯠꯂꯤꯕꯅꯤ, ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯂꯥꯛꯄꯅ ꯕꯥꯅꯤꯒꯤ ꯌꯨꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯕꯥꯅꯤꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ, ꯅꯪꯒ ꯐꯣꯟꯗ ꯑꯁꯨꯝꯃꯛ ꯋꯥꯔꯤ ꯁꯥꯟꯅꯔꯁꯨ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯅ ꯍꯦꯟꯅ ꯐꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯀꯧꯕꯅꯤ, ꯑꯗꯨꯒ ꯕꯥꯅꯤꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯗꯨꯅ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯜꯂꯥꯇꯥꯗꯤꯒꯤ ꯐꯦꯁꯇꯤꯕꯦꯜ ꯑꯃꯅꯤ, ꯃꯁꯤꯗ ꯑꯜꯂꯥꯇꯥꯗꯤ ꯍꯥꯏꯔꯤꯕꯁꯤ ꯇꯦꯂꯨꯒꯨꯒꯤ ꯐꯦꯁꯇꯤꯕꯦꯜ ꯑꯃꯅꯤ, ꯍꯥꯏꯕꯗꯤ ꯌꯨꯝ ꯄꯥꯜꯂꯕ ꯃꯧꯁꯤꯡꯅ ꯃꯄꯨꯔꯣꯏꯕꯁꯤꯡꯕꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯑꯃꯗꯤ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯅ ꯏꯁꯣꯔꯗ ꯊꯧꯅꯤꯗꯨꯅ ꯏꯔꯥꯠꯄꯒꯤ ꯊꯧꯔꯝ ꯑꯃꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯩ ꯑꯌꯨꯛꯇꯒꯤ ꯂꯥꯏꯁꯪꯗ ꯆꯠꯇꯨꯅ ꯏꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯏꯁꯣꯔ ꯈꯨꯔꯨꯝꯖꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯃꯤꯗꯥꯡ ꯇꯥꯔꯦ꯫ ꯑꯩꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯏꯅ ꯈꯨꯝꯖꯤꯟꯕ ꯃꯤꯁꯛ ꯑꯃ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯅꯝꯗꯨꯅ ꯔꯦꯞ ꯇꯧꯗꯨꯅ ꯂꯩ ꯑꯉꯧꯕ ꯑꯃꯗꯤ ꯈꯣꯡꯖꯤ ꯑꯩꯒꯤ ꯅꯥꯀꯟꯗ ꯊꯝꯃꯝꯃꯤ, ꯑꯗꯨꯒ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯑꯩꯒꯤ ꯏꯆꯥꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯃꯍꯥꯛ ꯑꯩꯕꯨ ꯍꯥꯠꯂꯝꯗꯅ ꯃꯤ ꯈꯪꯂꯛꯀꯅꯤ ꯈꯟꯗꯨꯅ ꯊꯨꯅ ꯆꯦꯟꯈꯤꯕꯅꯤ, ꯑꯗꯨꯅ ꯑꯩ ꯍꯤꯡꯍꯧꯕꯅꯤ꯫ ꯑꯁꯨꯝꯅ ꯕꯥꯅꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯤ꯫ ꯑꯃꯔꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯄꯨꯂꯤꯁꯇꯗꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯈꯤꯗꯕ꯭ꯔꯥ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ? ꯕꯥꯅꯤꯅ ꯀꯝꯄ꯭ꯂꯦꯟ ꯀꯔꯤꯁꯨ ꯇꯧꯈꯤꯗꯦ, ꯃꯔꯝꯗꯤ ꯊꯧꯗꯣꯛ ꯑꯗꯨ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯄꯨꯝꯅꯃꯛ ꯇꯝꯂꯦ, ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯥꯅ ꯐꯥꯎ ꯁꯄꯣꯔꯠ ꯇꯧꯕꯤꯗꯅ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯆꯠꯈꯤ, ꯑꯩꯒꯤ ꯅꯨꯄꯥꯅ ꯐꯥꯎꯕ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯗꯕ ꯑꯁꯤꯗ ꯄꯨꯂꯤꯁꯅꯗꯤ ꯀꯔꯝꯅ ꯂꯦꯞꯄꯤꯒꯗꯧꯔꯤꯕꯅꯣ ꯈꯟꯗꯨꯅ ꯑꯩꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯈꯤꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯦꯗꯥꯝ, ꯑꯩꯈꯣꯏꯒꯤ ꯒꯣꯗꯥꯕꯔꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯑꯃ ꯉꯁꯤ ꯐꯥꯎꯕ ꯊꯣꯛꯈꯤ, ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡꯅ ꯀꯔꯤꯁꯨ ꯀꯦꯁ ꯑꯃꯠꯇ ꯂꯧꯁꯤꯟꯕꯤꯗꯅ ꯃꯇꯦꯡ ꯀꯔꯤꯁꯨ ꯇꯧꯕꯤꯗꯦ, ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯏꯆꯥꯁꯤꯒꯤꯗꯃꯛ ꯍꯤꯡꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯗꯨꯕꯨ ꯇꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯟꯙ꯭ꯌꯥ ꯔꯥꯖꯤꯞꯇ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤ, ꯔꯥꯖꯤꯞ, ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯇꯧꯕꯤꯌꯨ, ꯒꯣꯗꯥꯕꯔꯤꯗ ꯆꯍꯤ 10 ꯃꯃꯥꯡꯒꯤ ꯔꯦꯞ ꯀꯦꯁꯀꯤ ꯐꯥꯏꯜꯁꯤꯡ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯕ ꯄꯥꯝꯃꯤ, ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯂꯣꯀꯦꯜ ꯄꯨꯂꯤꯁꯁꯤꯡꯗꯒꯤ ꯄꯥꯎ ꯂꯧꯕꯤꯕ ꯌꯥꯒꯗ꯭ꯔꯥ? ꯔꯥꯖꯤꯞꯅ, ꯑꯩ ꯅꯪꯉꯣꯟꯗ ꯅꯝꯕꯔ ꯑꯃ ꯊꯥꯔꯛꯀꯦ, ꯑꯗꯨꯒ ꯃꯥꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯨꯝꯅꯃꯛ ꯇꯧꯒꯅꯤ, ꯑꯗꯨꯒ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ, ꯊꯕꯛ ꯑꯁꯤꯗ ꯑꯩꯒꯤ ꯃꯤꯡꯗꯤ ꯆꯦꯟꯅꯍꯜꯂꯛꯀꯅꯨ꯫ ꯃꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯃꯨꯛ ꯔꯥꯖꯤꯞꯅ ꯁꯤꯟꯗꯨꯅ ꯀꯦꯁ ꯃꯌꯥꯝ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯑꯃꯅ ꯂꯥꯛꯇꯨꯅ ꯄꯤꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯔ ꯑꯃꯗꯤ ꯁꯟꯙ꯭ꯌꯥ ꯐꯥꯏꯜ ꯑꯃꯗꯤ ꯅ꯭ꯌꯨꯁꯄꯦꯄꯔ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯒꯤ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯗꯨꯅ ꯀꯌꯥ ꯑꯃ ꯇꯧꯔꯤ, ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯥꯟꯅꯕ ꯄꯦꯇꯔꯟꯁꯤꯡꯗ ꯊꯣꯛꯈꯤꯕ ꯚꯤꯛꯇꯤꯝꯁꯤꯡꯁꯨ ꯆꯠꯇꯨꯅ ꯎꯅꯔꯒ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯊꯤꯖꯤꯜꯂꯝꯃꯤ, ꯈꯔ ꯑꯃꯅ ꯂꯩꯈꯤꯗꯕ ꯀꯌꯥꯁꯨ ꯌꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯊꯤꯒꯠꯂꯛꯄ ꯑꯁꯤꯗ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄꯁꯤꯡꯗ ꯎꯍꯟꯈꯤꯕ ꯔꯥꯅꯤ ꯑꯃꯗꯤ ꯂꯆꯤꯒꯤꯁꯨ ꯀꯦꯁ ꯑꯁꯤꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯔꯥꯅꯤꯕꯨ ꯊꯤꯕ ꯂꯥꯛꯂꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨꯋꯥꯏꯗ ꯅꯨꯄꯥ ꯑꯃꯅ ꯔꯥꯅꯤꯗꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯃꯈꯣꯏ ꯍꯜꯂꯛꯄ ꯑꯁꯤꯗ ꯑꯃꯔꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯥꯒꯤ ꯃꯄꯥ ꯃꯁꯥ ꯉꯝꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯃꯈꯣꯏ ꯆꯠꯂꯁꯤ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨ ꯁꯟꯙ꯭ꯌꯥꯗꯤ ꯊꯕꯛ ꯑꯁꯤ ꯇꯧꯗꯕ ꯌꯥꯗꯕꯅ ꯃꯥ ꯃꯇꯣꯝꯗ ꯂꯩꯍꯧꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯃꯔ, ꯃꯐꯝ ꯑꯁꯤꯗ ꯑꯔꯣꯟꯕ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤ, ꯃꯁꯤ ꯑꯩꯍꯥꯛꯀꯤ ꯊꯥꯖꯕꯅꯤ꯫ ꯃꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯃꯨꯛ ꯂꯂꯤꯇꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯑꯃꯨꯛ ꯎꯅꯕ ꯂꯥꯛꯂꯤ꯫ ꯂꯂꯤꯇꯥꯁꯨ ꯊꯣꯔꯛꯇꯨꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯤ꯫ ꯁꯟꯙ꯭ꯌꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯂꯤꯇꯥꯒꯤ ꯑꯪꯀꯜ ꯆꯀ꯭ꯔꯕꯔꯇꯤ ꯀꯧꯕ ꯑꯃꯅ ꯁꯟꯙ꯭ꯌꯥꯕꯨ ꯊꯦꯡꯅꯗꯨꯅ ꯍꯥꯏꯔꯛꯂꯤ, ꯅꯪ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯂꯤꯇꯥꯅ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄꯅꯦ, ꯃꯇꯝ ꯑꯗꯨ ꯀꯨꯏꯔꯕ ꯋꯥꯔꯤꯅꯤ, ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯕ ꯂꯩꯇ꯭ꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯗꯤꯋꯥꯂꯤꯒꯤ ꯅꯨꯃꯤꯠꯅꯤ, ꯑꯗꯨꯒ ꯍꯥꯟꯅ ꯑꯇꯣꯞꯄ ꯚꯤꯛꯇꯤꯝ ꯅꯨꯄꯤꯁꯤꯡꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯨꯝꯅ ꯂꯂꯤꯇꯥꯗꯁꯨ ꯊꯣꯛꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯗꯤꯋꯥꯂꯤ ꯑꯣꯏꯕꯅ ꯃꯌꯥꯝ ꯄꯨꯟꯕꯒꯤ ꯃꯍꯥꯛꯁꯨ ꯍꯤꯡꯍꯧꯕ ꯑꯣꯏꯔꯝꯈꯤ꯫ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁꯟꯙ꯭ꯌꯥ ꯃꯥꯅ ꯂꯩꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯍꯜꯂꯛꯇꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗ ꯅꯨꯡꯅ ꯊꯣꯝꯖꯤꯜꯂꯛꯏ, ꯑꯗꯨꯒ ꯁꯟꯙ꯭ꯌꯥꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯀꯤꯂꯔ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯀꯤꯂꯔ ꯑꯁꯤ ꯁꯟꯙ꯭ꯌꯥꯒꯤ ꯃꯇꯨꯡꯗ ꯃꯇꯝ ꯄꯨꯝꯕꯗ ꯏꯟꯅꯗꯨꯅ ꯆꯠꯂꯤ꯫ ꯃꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯁꯟꯙ꯭ꯌꯥ ꯃꯥꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯥꯅ ꯊꯤꯖꯤꯟꯗꯨꯅ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯁꯦꯝꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯅꯕ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯄꯣꯗꯀꯥꯁ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯃꯌꯥꯝ, ꯉꯁꯤꯗꯤ ꯑꯩ ꯀꯅꯥꯅꯁꯨ ꯇꯥꯕꯤꯈꯤꯗ꯭ꯔꯕ, ꯀꯅꯥꯅꯁꯨ ꯊꯋꯥ ꯁꯥꯗꯅ ꯂꯩꯈ꯭ꯔꯕ ꯀꯦꯁ ꯈꯔꯅꯤ꯫ ꯀꯦꯁ ꯑꯁꯤ ꯅꯨꯄꯤ ꯀꯌꯥꯕꯨ ꯏꯖꯠ ꯃꯥꯡꯍꯟꯗꯨꯅ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗ ꯑꯗꯨꯃꯛ ꯃꯥꯡꯈꯤꯕ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯅꯁꯨ ꯊꯤꯕ ꯈꯪꯗ꯭ꯔꯤꯕ ꯃꯤꯁꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯕꯣꯕꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗꯒꯤ ꯑꯩ ꯒꯣꯗꯥꯕꯦꯔꯤꯗ ꯆꯠꯇꯨꯅ ꯀꯦꯁ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯀꯂꯦꯛ ꯇꯧꯗꯨꯅ ꯚꯤꯛꯇꯤꯝꯁꯤꯡ ꯑꯗꯨꯒ ꯎꯅꯔꯦ, ꯑꯗꯨꯒ ꯂꯂꯤꯇꯥ ꯀꯧꯕꯤ ꯚꯤꯛꯇꯤꯝ ꯅꯨꯄꯤ ꯑꯃꯒꯤ ꯑꯪꯀꯜꯅꯁꯨ ꯃꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯂꯤꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯂꯤꯇꯥꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯂꯤ꯫ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯃꯍꯥꯛ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯟꯕ ꯃꯤꯁꯛ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨꯁꯨ ꯐꯨꯗꯨꯅ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯁꯟꯒꯤ ꯂꯤꯛ ꯑꯗꯨ ꯌꯥꯟꯗꯨꯅ ꯊꯝꯃꯤ, ꯑꯗꯨꯒ ꯂꯂꯤꯇꯥꯕꯨꯁꯨ ꯔꯦꯞ ꯇꯧꯕꯤꯈꯤ, ꯑꯗꯨꯒ ꯂꯩ ꯑꯉꯧꯕꯁꯨ ꯊꯝꯂꯝꯈꯤ꯫ ꯃꯍꯥꯛ ꯈꯛꯇ ꯅꯠꯇꯦ, ꯑꯩꯅ ꯎꯅꯖꯔꯛꯄ ꯚꯤꯛꯇꯤꯝ ꯑꯌꯥꯝꯕꯅ ꯑꯁꯤꯒꯤ ꯄꯦꯇꯔꯟ ꯑꯁꯤ ꯆꯞ ꯃꯥꯟꯅꯩ, ꯑꯩꯒꯤ ꯃꯔꯨꯞ ꯕꯣꯕꯤꯒꯤꯁꯨ꯫ ꯑꯗꯨꯅ ꯀꯤꯂꯔ ꯑꯁꯤ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯀꯤꯂꯔ ꯑꯁꯤ ꯅꯨꯃꯤꯗꯥꯡꯗ ꯆꯥꯛꯇꯥꯕ ꯍꯥꯏꯕꯗꯤ
ꯃꯥꯒꯤ ꯅꯦꯛꯁ ꯚꯤꯛꯇꯤꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯥꯟꯅ ꯃꯃꯨꯠ ꯇꯥꯅ ꯃꯍꯥꯛ ꯀꯩꯗꯧꯔꯤ, ꯃꯍꯥꯛ ꯀꯔꯝꯕ ꯃꯇꯝꯗ ꯌꯨꯝꯗ ꯂꯩꯔꯤ ꯃꯨꯟꯅ ꯊꯤꯗꯣꯛꯂꯕ ꯃꯇꯨꯡꯗ ꯊꯕꯛꯁꯤꯡ ꯑꯁꯤ ꯀꯣꯛ ꯂꯩꯅ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯑꯗꯨꯅ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯃꯈꯛ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯈꯛ ꯁꯛꯇꯥꯕ ꯁꯥꯗꯥꯟꯕ ꯑꯃꯒꯨꯝꯅ? ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏꯗꯁꯨ ꯊꯣꯛꯂꯣꯏ ꯍꯥꯏꯕꯁꯨ ꯉꯝꯗꯦ꯫ ꯑꯗꯨꯅ ꯑꯦꯋꯥꯔꯅꯦꯁ ꯑꯃꯒꯨꯝꯅ ꯃꯌꯥꯝ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ #Chikato ꯍꯥꯏꯗꯨꯅ ꯁꯤꯌꯥꯔ ꯇꯧꯅꯕ ꯈꯪꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯄꯣꯁ ꯑꯁꯤ ꯃꯊꯪ ꯁꯤꯌꯥꯔ ꯇꯧꯈꯤꯕꯅ ꯚꯥꯏꯔꯦꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯐꯥꯎꯕꯅ ꯉꯝꯗꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯖꯔꯅꯦꯂꯤꯁ ꯃꯆꯥ ꯑꯃꯅ ꯄꯨꯝꯅꯃꯛ ꯇꯧꯔꯛꯂꯤ꯫ ꯑꯁꯤꯗꯒꯤ ꯋꯥꯆꯃꯦꯟ ꯑꯗꯨꯁꯨ ꯊꯥꯗꯣꯛꯈ꯭ꯔꯦ, ꯃꯥꯒꯤ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯔꯝꯗꯕꯅ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ DIG ꯔꯥꯖꯃꯅꯤ ꯀꯧꯕ ꯑꯃ ꯎꯍꯜꯂꯛꯂꯤ꯫ ꯃꯍꯥꯛ ꯑꯁꯤ ꯊꯣꯔꯛꯄ ꯑꯁꯤꯗ ꯃꯦꯗꯤꯌꯥ ꯀꯌꯥ ꯑꯃꯅꯁꯨ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯪꯂꯛꯂꯤ, ꯁꯥꯔ, ꯕꯣꯕꯤꯒꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯀꯦꯁ ꯑꯗꯨ ꯀꯗꯥꯏ ꯐꯥꯎꯕ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯕꯒꯦ? ꯑꯗꯨꯒ ꯀꯦꯁ ꯑꯁꯤ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯁꯦꯔꯤꯌꯦꯜ ꯀꯤꯂꯤꯡ ꯑꯗꯨꯒꯤ ꯄꯦꯇꯔꯟꯒ ꯆꯞ ꯃꯥꯟꯅꯔꯤ꯫ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯀꯤꯂꯔ ꯑꯁꯤ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯗꯨꯒ ꯁꯥꯔ, ꯁꯟꯙ꯭ꯌꯥꯒꯤ ꯄꯣꯗꯀꯥꯁ ꯑꯗꯨꯗꯤ ꯇꯥꯕꯤꯕ꯭ꯔꯥ? DIGꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯟꯅ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯜꯂꯤ, ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯝꯅꯃꯛ ꯈꯪꯂꯒꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯦꯂꯤꯕ꯭रिꯇꯤ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯄꯥꯝꯕ ꯉꯛꯇꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥꯗ ꯑꯀꯤꯕ, ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯀ꯭ꯔꯥꯏꯝ ꯑꯃꯕꯨ ꯁꯣꯜꯕ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯄꯨꯂꯤꯁ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ, ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯔꯤꯁꯥꯔꯆ ꯈꯔ ꯇꯧꯔꯒ ꯑꯗꯨꯒꯤ ꯀꯦꯁ ꯑꯗꯨꯒ ꯃꯥꯟꯅꯩ ꯃꯥꯟꯅꯗꯦ ꯍꯦꯛꯇ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯊꯥꯖꯒꯗꯕ ꯅꯠꯇꯦ꯫ ꯔꯥꯖꯤꯕꯇ ꯑꯃꯨꯛ ꯍꯪꯂꯛꯏ, ꯔꯥꯖꯤꯕ, ꯄꯣꯗꯀꯥꯁ ꯇꯧꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯡ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕꯅꯣ? ꯔꯥꯖꯤꯕꯅ ꯁꯟꯙ꯭ꯌꯥ ꯍꯥꯏꯕꯅꯤ ꯁꯥꯔ꯫ DIGꯅ ꯁꯟꯙ꯭ꯌꯥ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯨꯟꯅ ꯇꯥꯎ꯫ ꯑꯍꯥꯟꯕꯗ ꯅꯪꯅ ꯀ꯭ꯔꯤꯃꯤꯅꯦꯜꯅꯤ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯑꯃ ꯐꯥꯔꯦ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯅꯍꯥꯛꯀꯤ ꯑꯦꯖꯦꯟꯗꯥ ꯑꯁꯤ ꯀꯔꯤꯅꯣ? ꯑꯗꯨꯒ ꯔꯦꯞ ꯚꯤꯛꯇꯤꯝꯁꯤꯡ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ? ꯑꯩꯈꯣꯏꯗ ꯈꯪꯍꯟꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒ ꯚꯤꯛꯇꯤꯝꯁꯤꯡ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯨꯒ ꯃꯃꯥꯡꯒꯤ ꯁꯦꯔꯤꯌꯦꯜ ꯀꯤꯂꯤꯡ ꯑꯗꯨꯒ ꯀꯔꯝꯅ ꯃꯥꯟꯅꯍꯜꯂꯤꯕꯅꯣ? ꯀꯔꯝꯅ ꯑꯣꯏꯊꯣꯛꯍꯜꯂꯤꯕꯅꯣ? ꯅꯪꯉꯣꯟꯗ ꯀꯔꯤ ꯏꯕꯤꯗꯦꯟꯁ ꯂꯩ? ꯅꯪ ꯀꯔꯤ ꯏꯕꯤꯗꯦꯟꯁ ꯐꯪꯂꯕꯅꯣ? ꯅꯪ ꯉꯁꯤ ꯐꯥꯎꯕ ꯊꯤꯖꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯇꯧꯕ ꯄꯥꯝꯂꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯕꯨ ꯏꯀꯥꯏꯕ ꯄꯤꯅꯕ ꯁꯤꯜꯂꯤꯕ꯭ꯔꯥ? ꯑꯃꯨꯛꯁꯨ ꯍꯟꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯚꯤꯛꯇꯤꯝꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ? ꯑꯁꯤꯗ DIGꯅ ꯇꯧꯔꯤꯕꯁꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯁꯦꯔꯤꯌꯦꯜ ꯀꯤꯂꯤꯡ ꯀꯦꯁ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕꯁꯤꯒ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯕ ꯇꯧꯔꯤꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯁꯟꯙ꯭ꯌꯥ, DIGꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯗꯨꯕꯨ ꯅ꯭ꯌꯨꯁꯇ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯟꯙ꯭ꯌꯥ ꯑꯃꯗꯤ ꯑꯃꯔ ꯎꯅꯔꯕ ꯃꯇꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯔꯥꯖꯤꯕ ꯂꯥꯛꯇꯨꯅ ꯁꯟꯙ꯭ꯌꯥꯗ ꯍꯥꯏꯔꯛꯏ, ꯁꯟꯙ꯭ꯌꯥ, ꯅꯪꯒꯤ ꯄꯣꯗꯀꯥꯁ ꯑꯗꯨꯗ ꯋꯥ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯏꯟꯐꯣꯔꯝ ꯇꯧꯔꯛꯄ ꯌꯥꯗꯕ꯭ꯔꯥ? ꯑꯩꯈꯣꯏ ꯄꯨꯂꯤꯁꯁꯤꯡꯒꯤ ꯃꯊꯧ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯅꯪꯒꯤ ꯄꯣꯗꯀꯥꯁ ꯑꯗꯨꯅ ꯇꯥꯛꯂꯤ꯫ ꯁꯟꯙ꯭ꯌꯥꯅ, ꯁꯣꯔꯤ ꯔꯥꯖꯤꯕ, ꯑꯩꯅ ꯊꯦꯡꯅꯔꯨꯕꯅ ꯊꯧꯗꯣꯛ ꯀ꯭ꯔꯥꯏꯝ, ꯔꯦꯞꯁꯤꯡ ꯑꯗꯨ ꯌꯥꯝꯕꯅ ꯄꯨꯝꯅꯃꯛ ꯄꯣꯗꯀꯥꯁ ꯑꯗꯨꯗ ꯇꯧꯔꯨꯕꯅꯤ꯫ ꯔꯥꯖꯤꯕꯅ, ꯐꯔꯦ ꯁꯟꯙ꯭ꯌꯥ, ꯑꯗꯨꯗꯤ ꯑꯁꯥꯏꯅ ꯇꯧꯔꯁꯤ꯫ ꯅꯪ ꯄꯣꯗꯀꯥꯁ ꯑꯗꯨ ꯀꯤꯂꯔ ꯑꯗꯨꯅꯁꯨ ꯑꯗꯨꯃꯛ ꯈꯪꯕꯅꯤꯅ ꯚꯤꯛꯇꯤꯝ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯧꯔꯒ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯃ ꯄꯥꯡꯊꯣꯛꯂꯣ꯫ ꯑꯗꯨꯒ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯈꯪꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯈꯪꯍꯟꯕ ꯉꯝꯂꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯂꯤꯁꯁꯤꯡꯅꯁꯨ ꯀꯤꯂꯔ ꯑꯗꯨ ꯐꯥꯕꯗ ꯑꯆꯧꯕ ꯀꯥꯟꯅꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯁꯤꯗ ꯁꯤꯟꯅꯁꯤ ꯀꯠ ꯇꯧꯈꯤꯗꯨꯅ ꯁꯟꯙ꯭ꯌꯥ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯕꯣꯁ ꯔꯕꯤꯀꯥꯟꯒ ꯂꯣꯏꯅꯅ ꯚꯤꯛꯇꯤꯝꯁꯤꯡ ꯑꯗꯨꯕు ꯃꯦꯗꯤꯌꯥꯁꯤꯡꯗ ꯐ꯭ꯂꯥꯁ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯟꯙ꯭ꯌꯥꯅ ꯍꯥꯏꯔꯛꯏ, ꯉꯁꯤ ꯑꯩꯅ ꯃꯌꯥꯝ ꯀꯧꯖꯔꯤꯕ ꯑꯁꯤ ꯕꯣꯕꯤ ꯈꯛꯇꯒꯤ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯠꯇꯦ, ꯑꯩꯅ ꯊꯤꯖꯤꯟꯖꯔꯨꯕ ꯀꯦꯁꯁꯤꯡ ꯑꯗꯨꯒꯤꯁꯨꯅꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯁꯦꯔꯤꯌꯦꯜ ꯀꯤꯂꯤꯡ ꯑꯃꯈꯛꯅ ꯇꯧꯕ ꯉꯛꯇꯅꯤ꯫ ꯑꯩꯅ ꯄꯣꯗꯀꯥꯁ ꯑꯗꯨꯗ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨ ꯊꯥꯖꯗꯕ ꯆꯃꯝꯅꯕ ꯀꯌా ꯑꯃ ꯌꯥꯎꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯚꯤꯛꯇꯤꯝꯁꯤꯡ ꯑꯗꯨ ꯁꯛꯇꯥꯛꯆꯔꯒꯅꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯁꯟꯙ꯭ꯌꯥ ꯚꯤꯛꯇꯤꯝꯁꯤꯡ ꯑꯗꯨꯕు ꯀꯗꯥꯏ ꯌꯧꯔꯛꯂꯕꯅꯣ ꯍꯥꯏꯗꯨꯅ ꯐꯣꯟ ꯃꯊꯪ ꯇꯧꯔꯛꯄꯗ ꯈꯔ ꯑꯃꯅ ꯄꯥꯏꯔꯛꯇ꯭ꯔꯦ, ꯑꯗꯨꯒ ꯈꯔ ꯑꯃꯅ ꯃꯤꯃꯥꯡ ꯊꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯀꯌా ꯑꯃ ꯍꯥꯏꯔꯛꯂꯦ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯁꯟꯙ꯭ꯌꯥ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ꯫ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯑꯔꯦꯝꯕ ꯉꯛꯇ ꯇꯥꯔꯦ꯫ ꯑꯗꯨꯒ ꯃꯦꯗꯤꯌꯥꯁꯤꯡ ꯑꯁꯤꯅꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯃꯥꯡꯍꯜꯂꯦ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯅꯔꯛꯄ ꯀꯌꯥ ꯌꯧꯔꯛꯂꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕꯤ ꯑꯅꯤꯈꯛ ꯁꯟꯙ꯭ꯌꯥꯕꯨ ꯀꯧꯔꯛꯏ꯫ ꯃꯁꯤꯗ ꯂꯥꯛꯂꯤꯕ ꯑꯅꯤ ꯑꯁꯤ ꯔꯥꯅꯤ ꯑꯃꯗꯤ ꯂꯆꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯟꯙ꯭ꯌꯥꯒꯤ ꯄꯣꯗꯀꯥꯁ ꯑꯗꯨ ꯌꯦꯡꯂꯒ ꯁꯟꯙ꯭ꯌꯥꯕꯨ ꯊꯤꯗꯨꯅ ꯂꯥꯛꯄ ꯑꯣꯏꯔꯝꯂꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯆꯤꯗꯤ ꯀꯤꯂꯔ ꯑꯗꯨꯅ ꯔꯦꯞ ꯇꯧꯗꯨꯅ ꯍꯥꯠꯂꯒ ꯊꯝꯂꯝꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯝꯅ ꯍꯤꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯣ? ꯑꯁꯤꯗꯒꯤ ꯂꯆꯤꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ꯫ ꯑꯩꯈꯣꯏ ꯑꯅꯤ ꯒꯪꯒꯥꯕꯔꯝ ꯍꯥꯏꯕ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯅꯣꯡꯃ ꯏꯂꯦꯛꯁꯟꯒꯤ ꯃꯇꯝ ꯑꯃꯗ ꯖꯒꯣꯏ ꯁꯥꯕꯤꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯈꯤ꯫ ꯑꯗꯨꯒ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯤꯟꯅꯥ ꯕꯥꯕꯨ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯐꯣꯔꯁ ꯇꯧꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯆꯤꯡꯊꯣꯔꯛꯏ꯫ ꯇꯟꯖꯥ ꯑꯁꯤꯗ MRO ꯁꯥꯔ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯃꯥꯅ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯔꯥꯅꯤꯗꯤ ꯃꯥꯒꯤ ꯒꯥꯔꯤꯗ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯗꯤ ꯌꯨꯝꯗ ꯑꯁꯨꯃꯛ ꯍꯜꯂꯛꯂꯦ꯫ ꯑꯩꯅ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯉꯩꯗ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ꯫ ꯑꯗꯨꯒ ꯑꯣꯟꯊꯣꯔꯛꯄꯗ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯟꯕ ꯃꯤꯁꯛ ꯑꯃꯅ ꯑꯩꯕꯨ ꯔꯦꯞ ꯇꯧꯕꯤꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯥꯀꯟꯗ ꯂꯩ ꯑꯉꯧꯕ ꯑꯃꯗꯤ ꯁꯔꯤꯛ ꯊꯝꯂꯝꯃꯤ꯫ ꯃꯥꯅꯗꯤ ꯑꯩ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯗꯨꯅ ꯔꯥꯅꯤꯁꯨ ꯂꯥꯛꯂꯦ꯫ ꯔꯥꯅꯤꯁꯨ ꯑꯩ ꯂꯩꯇ꯭ꯔꯦ ꯈꯟꯗꯨꯅ ꯆꯠꯀꯦ ꯇꯧꯕꯗ ꯑꯩ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ꯫
ꯑꯁꯨꯝꯅ ꯑꯩ ꯍꯤꯡꯍꯧꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨ ꯑꯩ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯈꯤꯕꯅꯤ ꯃꯦꯗꯤꯌꯥ ꯑꯃꯅ ꯁꯟꯙ꯭ꯌꯥ ꯅꯪꯅ ꯀꯗꯥꯏꯗꯒꯤ ꯑꯦꯛꯇꯔꯁꯤꯡꯅꯣ ꯈꯜꯂꯒ ꯄꯨꯔꯛꯂꯤꯕꯁꯦ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯁꯦꯡꯕ ꯑꯣꯏꯔꯒꯗꯤ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯔꯥꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯔꯝꯅ ꯅꯈꯣꯏꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯗꯦ ꯍꯥꯏꯕ ꯈꯪꯂꯤꯕꯅꯣ ꯑꯩ ꯏꯁꯥꯃꯛꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯆꯠꯈꯤ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯒ ꯑꯗꯨ ꯊꯣꯛꯑꯦ ꯍꯥꯏꯕꯒꯤ ꯗ꯭ꯔꯃꯥ ꯑꯗꯨ ꯇꯣꯛꯎ ꯑꯩ ꯆꯤꯅꯥ ꯕꯥꯕꯨꯗ ꯍꯥꯏꯒꯦ ꯃꯉꯣꯟꯗꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯔꯣ ꯑꯗꯨꯒ ꯈꯨꯟ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯂꯆꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯁꯤꯟꯐꯝ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯍꯤꯡꯅꯕ ꯆꯥꯖꯕꯅꯤ ꯑꯗꯨꯕꯨ ꯁꯃꯥꯖ ꯑꯁꯤꯅꯗꯤ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯟꯊꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯕꯤꯔꯤ ꯑꯗꯨꯒ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯈꯪꯈꯤꯕ ꯇꯥꯔꯒꯗꯤ ꯐꯠꯇꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯩꯈꯣꯏ ꯈꯨꯟ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯤ ꯃꯦꯗꯤꯌꯥ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯀꯦꯁ ꯑꯗꯨ ꯀꯝꯄ꯭ꯂꯦꯟ ꯇꯧꯈꯤꯕ ꯄꯨꯂꯤꯁ ꯑꯗꯨ ꯀꯅꯥꯅꯣ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯁꯟꯙ꯭ꯌꯥꯅ ꯈꯨꯝꯂꯛꯏ ꯍꯧꯖꯤꯛ DIG ꯑꯣꯏꯅ ꯊꯧ ꯄꯨꯔꯤꯕ ꯔꯥꯖꯥꯃꯅꯤꯅꯤ ꯋꯥꯍꯩ ꯑꯁꯤꯗ ꯃꯦꯗꯤꯌꯥꯁꯤꯡ ꯑꯁꯤꯅ ꯔꯥꯖꯥꯃꯅꯤ ꯄꯨꯁꯤꯜꯂꯛꯄ ꯑꯁꯤꯗꯁꯨ ꯑꯣꯏꯗꯕ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯅꯤꯡꯗꯕ ꯃꯣꯠ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯅꯔꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯍꯥꯟꯗꯒꯤ ꯔꯥꯖꯥꯃꯅꯤꯅ ꯇꯧꯔꯤꯕ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯎꯠꯂꯤꯕꯁꯤ ꯗ꯭ꯔꯃꯥ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯤꯗꯃꯛ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯂꯣꯠꯂꯤꯕꯅꯣ ꯃꯍꯥꯛꯀ ꯀꯤꯂꯔ ꯑꯗꯨꯒ ꯀꯔꯤ ꯂꯤꯡ ꯂꯩꯅꯒꯗꯧꯔꯤꯕꯅꯣ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯥꯁꯇꯔ ꯃꯥꯏꯟ ꯑꯁꯤ ꯀꯅꯥꯅꯣ ꯇꯟꯖꯥ ꯑꯁꯤꯗ ꯔꯥꯖꯤꯕꯅ ꯂꯣꯀꯦꯁꯟ ꯑꯃ ꯊꯥꯔꯛꯇꯨꯅ ꯁꯟꯙ꯭ꯌꯥꯕꯨ ꯂꯥꯛꯅꯕ ꯍꯥꯏꯔꯛꯂꯤ ꯁꯟꯙ꯭ꯌꯥꯁꯨ ꯊꯥꯔꯛꯂꯤꯕ ꯂꯣꯀꯦꯁꯟ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯤꯑꯣꯏ ꯑꯅꯤ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯨꯅ ꯊꯝꯂꯝꯂꯦ ꯍꯥꯟꯅꯒꯤ ꯄꯦꯇꯔꯟ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡ ꯀꯦꯝ ꯇꯧꯕ ꯂꯥꯛꯄ ꯑꯣꯏꯔꯝꯂꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯀꯤꯂꯔ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯁꯟꯙ꯭ꯌꯥ ꯑꯃꯗꯤ ꯄꯨꯂꯤꯁ ꯑꯃꯠꯇꯅ ꯀꯤꯂꯔ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯀꯔꯤꯒꯤꯗꯃꯛ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯀ꯭ꯂꯨ ꯑꯃꯠꯇ ꯈꯪꯕꯗꯤ ꯉꯝꯗ꯭ꯔꯤ ꯑꯁꯣꯝꯗꯅ ꯔꯥꯖꯥꯃꯅꯤ ꯃꯍꯥꯛꯀꯤ ꯃꯤꯡ ꯄꯜꯂꯨꯕꯗꯒꯤ ꯃꯦꯗꯤꯌꯥ ꯑꯃꯗꯤ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯅꯕ ꯃꯦꯗꯤꯌꯥ ꯀꯌꯥ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯅꯔꯤ ꯃꯦꯗꯤꯌꯥꯁꯤꯡꯅꯁꯨ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯗꯨꯗ ꯔꯥꯅꯤ ꯑꯃꯗꯤ ꯂꯆꯤꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ DIG ꯑꯣꯏꯔꯤꯕ ꯔꯥꯖꯥꯃꯅꯤꯅ ꯒꯣꯗꯥꯕꯔꯤꯗ ꯊꯕꯛ ꯄꯨꯔꯤꯉꯩ ꯃꯇꯝꯗ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯔꯥꯖꯥꯃꯅꯤꯅꯗꯤ ꯀꯝꯄ꯭ꯂꯦꯟ ꯑꯗꯨ ꯂꯧꯈꯤꯗꯕꯅꯤ ꯍꯥꯏꯔꯤ ꯃꯗꯨꯒꯤꯗꯃꯛ ꯃꯥꯕꯨ ꯊꯕꯛꯇꯒꯤ ꯃꯇꯝ ꯈꯔ ꯄꯣꯊꯥꯍꯜꯂꯦ ꯑꯗꯨꯒ ꯀꯦꯁ ꯑꯁꯤꯒꯤ ꯅꯧꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯇꯤꯝ ꯑꯃ ꯁꯦꯝꯂꯦ ꯇꯤꯝ ꯑꯁꯤꯕꯨ ꯂꯤꯗ ꯇꯧꯒꯗꯧꯔꯤꯕꯁꯤꯅ ꯁꯦꯅꯤꯌꯔ ꯄꯨꯂꯤꯁ ꯑꯅꯟꯗꯤꯇꯥꯅꯤ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝ ꯑꯁꯤꯕꯨ ꯍꯦꯟꯗꯜ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯑꯅꯟꯗꯤꯇꯥꯅ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯕꯨ ꯌꯦꯡꯁꯤꯜꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯅꯟꯗꯤꯇꯥꯅ ꯔꯥꯖꯤꯕꯇ ꯍꯥꯏꯔꯛꯏ ꯀꯦꯁ ꯑꯁꯤ ꯀꯔꯤꯁꯨ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯂꯔꯣꯏ ꯑꯗꯨꯅ ꯅꯉꯣꯟꯗ ꯊꯕꯛ ꯑꯃ ꯍꯥꯏꯒꯦ ꯁꯟꯙ꯭ꯌꯥꯒꯤ ꯄꯣꯗꯀꯥꯁ ꯑꯗꯨꯒꯤ ꯃꯐꯝꯗ ꯅꯈꯣꯏ ꯆꯠꯂꯣ ꯑꯗꯨꯒ ꯀꯦꯁ ꯑꯗꯨꯒꯤ ꯃꯔꯤ ꯂꯩꯅꯕ ꯗꯣꯀꯨꯃꯦꯟꯁꯤꯡ ꯁ꯭ꯇꯦꯁꯟꯗ ꯄꯨꯗꯨꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅꯁꯨ ꯈꯪꯍꯜꯂꯤ ꯃꯁꯤꯗꯒꯤ ꯔꯥꯖꯤꯕꯅ ꯆꯠꯇꯨꯅ ꯁꯟꯙ꯭ꯌꯥꯅ ꯄꯣꯗꯀꯥꯁ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯥꯏꯜ ꯑꯃꯗꯤ ꯔꯤꯄꯣꯔꯠꯁꯤꯡ ꯑꯗꯨ ꯈꯣꯝꯖꯤꯜꯂꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯂꯤ ꯁꯟꯙ꯭ꯌꯥꯁꯨ ꯄꯥꯎ ꯑꯗꯨ ꯐꯪꯕꯗꯒꯤ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯊꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯔꯥꯖꯤꯕꯇ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯈꯪꯍꯟꯗꯅ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯑꯅꯟꯗꯤꯇꯥꯗꯁꯨ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯃꯥꯅ ꯊꯤꯖꯤꯟꯕꯗꯒꯤ ꯈꯪꯕ ꯀꯤꯂꯔ ꯑꯁꯤꯒꯤ ꯄꯦꯇꯔꯟ ꯄꯨꯝꯅꯃꯛꯁꯨ ꯇꯝꯂꯛꯂꯤ ꯑꯅꯟꯗꯤꯇꯥꯅ ꯁꯟꯙ꯭ꯌꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯕꯅ ꯑꯟꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯊꯕꯛ ꯇꯧꯅꯕ ꯍꯥꯞꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯄꯨꯂꯤꯁ ꯑꯃꯅ ꯆꯪꯂꯛꯇꯨꯅ ꯔꯥꯖꯥꯃꯅꯤ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯅꯟꯗꯤꯇꯥꯁꯨ ꯆꯪꯂꯛꯇꯨꯅ ꯔꯥꯖꯥꯃꯅꯤꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑनꯟꯗꯤꯇꯥꯅ ꯁꯥꯔ ꯂꯆꯤꯒꯤ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯥꯔꯅ ꯀꯔꯤ ꯈꯪꯕ ꯂꯩꯕꯒꯦ ꯔꯥꯖꯥꯃꯅꯤꯅ ꯋꯥꯍꯪ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯕꯨ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯍꯥꯟꯅꯗꯒꯤ ꯇꯌꯥꯔꯤ ꯇꯧꯔꯒ ꯉꯥꯏꯔꯝꯕ ꯃꯥꯜꯂꯤꯗ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯉꯣꯟꯗ ꯃꯈꯣꯏꯒꯤ ꯐꯪꯁꯟ ꯑꯗꯨꯒꯤ ꯑꯌꯥꯕꯁꯨ ꯑꯩꯅ ꯄꯤꯈꯤꯕꯅꯤ ꯂꯆꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯅꯪꯁꯨ ꯄꯨꯂꯤꯁ ꯑꯃꯅꯤ ꯅꯪꯁꯨ ꯄꯨꯝꯅꯃꯛ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯃꯊꯛ ꯊꯣꯡꯕꯁꯤꯡꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯕ ꯅꯠꯇꯦ ꯂꯣꯀꯦꯜ MNAꯁꯤꯡꯒꯤ ꯄ꯭ꯔꯦꯁꯔꯗꯒꯤ ꯑꯩꯁꯨ ꯇꯧꯈꯤꯕꯅꯤ ꯏꯂꯦꯛꯁꯟ ꯃꯌꯥ ꯑꯣꯏꯕꯅ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯔꯒ ꯊꯣꯔꯛꯄ ꯃꯇꯝꯗ ꯁꯟꯙ꯭ꯌꯥ ꯂꯩꯔꯝꯗꯨꯅ ꯔꯥꯖꯥꯃꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯁꯟꯙ꯭ꯌꯥ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯒꯤ ꯊꯧꯔꯥꯡꯅꯤ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯅꯪꯒꯤ ꯈꯪꯅꯔꯤꯕ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯔꯥꯖꯥꯃꯅꯤꯁꯨ ꯆꯠꯈ꯭ꯔꯦ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁꯟꯙ꯭ꯌꯥ ꯔꯥꯖꯤꯕ ꯑꯃꯗꯤ ꯑꯅꯟꯗꯤꯇꯥ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯔꯥꯖꯤꯕꯅ ꯍꯥꯏꯔꯛꯂꯤ ꯀꯤꯂꯔ ꯑꯁꯤꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯍꯥꯠꯄ ꯃꯇꯝꯗ ꯀꯔꯤꯁꯨ ꯀ꯭ꯂꯨ ꯑꯃꯠꯇ ꯊꯝꯂꯝꯗꯦ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯇꯧꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯃꯍꯥꯛꯅ ꯔꯦꯞ ꯇꯧꯕ ꯃꯇꯝꯗꯁꯨ ꯀꯣꯟꯗꯣꯝ ꯁꯤꯖꯤꯟꯅꯕꯅꯤ ꯁꯟꯙ꯭ꯌꯥꯅ ꯑꯃꯨꯛ ꯑꯁꯨꯛ ꯀꯣꯛ ꯂꯩꯅ ꯀꯔꯤꯒꯨꯝꯕ ꯀ꯭ꯂꯨ ꯑꯃꯠꯇ ꯊꯝꯂꯝꯗꯅ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯑꯗꯨꯗꯤ ꯀꯤꯂꯔ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯣꯛ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯅꯠꯇ꯭ꯔꯒ ꯁꯔꯀꯥꯔꯒꯤ ꯏꯝꯄ꯭ꯂꯣꯌꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯒꯣꯗꯥꯕꯔꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯕꯛ ꯄꯨꯔꯝꯕ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯂꯤꯁ ꯍꯥꯟꯅ ꯈꯪꯗꯕ ꯌꯥꯔꯣꯏ ꯑꯅꯟꯗꯤꯇꯥꯅ ꯑꯗꯨꯗꯤ ꯑꯣꯏꯔꯔꯣꯏ ꯃꯤ 1000ꯒꯤ ꯃꯊꯛꯇ ꯂꯩꯔꯝꯒꯅꯤ ꯁꯟꯙ꯭ꯌꯥꯅ ꯑꯃꯨꯛ ꯑꯗꯨꯕꯨ ꯃꯦꯗꯥꯝ ꯇ꯭ꯔꯥꯏ ꯇꯧꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯕ ꯂꯩꯇꯦ ꯔꯥꯖꯤꯕꯅ ꯃꯦꯗꯥꯝ ꯑꯁꯃꯤꯒꯤ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯂꯥꯛꯂꯦ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯁꯃꯤꯒꯤ ꯃꯌꯥꯗꯒꯤ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯒꯤ ꯁꯝ ꯑꯃꯗꯤ ꯐꯪꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯁꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯀꯤꯂꯔ ꯑꯁꯤꯅ
ꯀꯦꯝ ꯇꯧꯕ ꯂꯥꯛꯄꯗ ꯍꯥꯠꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯟꯙ꯭ꯌꯥꯅ ꯔꯥꯖꯤꯞꯇ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯑꯁꯃꯤꯗ ꯐꯪꯂꯤꯕ ꯁꯝ ꯑꯗꯨꯒꯤ DNA ꯑꯗꯨꯒ ꯆꯤꯟꯅꯥꯕꯥꯕꯨꯒꯤ DNA ꯑꯗꯨꯒ ꯃꯦꯆ ꯇꯧꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕꯗꯤ ꯐꯒꯅꯤ ꯔꯥꯖꯤꯞꯅꯗꯤ ꯆꯤꯟꯅꯥꯕꯥꯕꯨ ꯑꯁꯤ ꯑꯆꯧꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯃꯅꯤ ꯃꯇꯧ ꯀꯔꯝꯅ ꯂꯧꯒꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯁꯟꯙ꯭ꯌꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯆꯤꯟꯅꯥꯕꯥꯕꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯁꯟꯙ꯭ꯌꯥꯅ ꯈꯜꯂꯤꯕꯅ ꯃꯇꯝ ꯑꯗꯨꯗ ꯔꯦꯞ ꯀꯦꯁ ꯑꯁꯤ ꯆꯤꯟꯅꯥꯕꯥꯕꯨꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕꯗꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯁꯟꯙ꯭ꯌꯥꯅ ꯆꯤꯟꯅꯥꯕꯥꯕꯨꯗ ꯍꯪꯂꯛꯏ 1999ꯒꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯔꯦꯞ ꯀꯦꯁ ꯑꯃꯗ ꯁꯥꯔ ꯆꯦꯟꯅꯈꯤꯕꯅꯤ ꯖꯦꯜꯗꯁꯨ ꯂꯩꯈꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔ ꯈꯪꯖꯕ ꯌꯥꯒꯗ꯭ꯔ ꯈꯟꯗꯨꯅ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ ꯆꯤꯟꯅꯥꯕꯥꯕꯨꯅ ꯔꯦꯞ ꯅꯠꯇꯦ ꯑꯦꯇꯦꯝ ꯇꯧꯏ ꯍꯥꯏꯕꯒꯤ ꯆꯥꯔꯖ ꯁꯤꯠ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯀꯧꯊꯣꯔꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯃꯍꯥꯛ ꯑꯁꯤ ꯔꯠꯅꯕꯂꯤ ꯀꯧꯏ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯀꯦꯁ ꯑꯗꯨ ꯃꯥꯅ ꯇꯧꯕꯅꯤ ꯈꯔ ꯁꯥꯎꯅꯤꯡꯕ ꯂꯩꯕꯅ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯒ ꯑꯩꯒ ꯂꯨꯍꯣꯡꯂꯦ ꯀꯦꯁ ꯑꯗꯨꯁꯨ ꯃꯥꯅ ꯋꯤꯗ꯭ꯔꯣ ꯇꯧꯔꯦ ꯑꯗꯨꯅ ꯀꯦꯁ ꯀ꯭ꯂꯣꯖ ꯇꯧꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯔꯥꯖꯅꯤꯇꯤ ꯑꯁꯤꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯂꯆꯤꯒꯨꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯊꯦꯡꯅꯈꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯩꯅ ꯖꯒꯣꯏ ꯏꯁꯩ ꯎꯠꯅꯕ ꯀꯌా ꯑꯃ ꯀꯧꯏ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯃꯈꯣꯏꯕꯨ ꯐꯣꯔꯁ ꯇꯧꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯇꯅꯕ ꯊꯧꯗꯣꯛ ꯊꯣꯛꯍꯟꯈꯤꯕ ꯂꯩꯇꯦ ꯉꯁꯤ ꯐꯥꯎꯕꯗ ꯋꯥꯔꯤꯁꯤꯡ ꯑꯁꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯈꯣꯏꯅ ꯇꯧꯒꯦ ꯈꯟꯅ ꯂꯥꯛꯄ ꯊꯕꯛ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯇꯧꯗꯅ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯂꯥꯛꯂꯦ ꯁꯟꯙ꯭ꯌꯥꯅ ꯕ꯭ꯔꯁ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯑꯃꯔꯗ ꯄꯤꯔꯒ ꯍꯥꯏꯔꯛꯏ ꯃꯁꯤ ꯇꯦꯁ ꯇꯧꯗꯨꯅ ꯌꯦꯡꯉꯨ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯑꯁꯤ ꯆꯤꯟꯅꯥꯕꯥꯕꯨꯒꯤ ꯕ꯭ꯔꯁꯅꯤ ꯃꯥꯅ ꯋꯥꯁꯔꯨꯝꯗ ꯆꯪꯗꯨꯅ ꯄꯨꯔꯛꯄ ꯑꯣꯏꯔꯝꯂꯤ ꯑꯗꯨꯒ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯔꯥꯖꯤꯞ ꯑꯃꯗꯤ ꯁꯟꯙ꯭ꯌꯥ ꯑꯃꯨꯛꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯔꯥꯖꯤꯞꯅ ꯁꯟꯙ꯭ꯌꯥ ꯅꯪ ꯀꯔꯝꯅ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯇꯔ ꯑꯣꯏꯗꯨꯅ ꯂꯝꯕꯤ ꯑꯁꯤꯗ ꯆꯪꯂꯛꯂꯤꯕꯅꯣ ꯁꯟꯙ꯭ꯌꯥꯅ ꯑꯩ ꯃꯁꯤꯗ ꯁ꯭ꯇꯗꯤ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯃꯔꯁꯨ ꯁꯟꯙ꯭ꯌꯥ ꯂꯧꯕ ꯂꯥꯛꯄ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯍꯜꯂꯛꯄꯗ ꯑꯃꯔꯅ ꯐꯣꯟ ꯆꯠꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯇꯝ ꯑꯁꯨꯛ ꯊꯦꯡꯂ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯔꯛꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯑꯗꯨꯒ ꯁꯟꯙ꯭ꯌꯥꯅ ꯐꯣꯟ ꯑꯣꯐ ꯇꯥꯈꯤꯗꯨꯅ ꯇꯧꯕꯅꯤ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯨꯒꯤ ꯋꯥꯍꯧꯗꯒꯤ ꯁꯟꯙ꯭ꯌꯥ ꯑꯃꯗꯤ ꯑꯃꯔ ꯁꯥꯎꯅꯔꯛꯇꯨꯅ ꯁꯟꯙ꯭ꯌꯥꯁꯨ ꯃꯊꯟꯇ ꯑꯗꯨꯃꯛ ꯆꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯗꯤꯌꯥꯁꯤꯡꯅ ꯑꯅꯟꯗꯤꯇꯥꯗ ꯍꯪꯂꯤ ꯀꯦꯁ ꯑꯁꯤꯗ ꯆꯤꯟꯅꯥꯕꯥꯕꯨ ꯆꯦꯟꯅꯕ ꯂꯩꯕ꯭ꯔꯥ ꯀꯦꯁ ꯑꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯌꯥꯎꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯄꯗ ꯌꯥꯎꯔꯛꯂꯤꯕ꯭ꯔꯥ ꯃꯦꯗꯥꯝ ꯑꯅꯟꯗꯤꯇꯥꯅ ꯃꯈꯣꯏꯅ ꯆꯠꯂꯨꯔꯤꯕꯗꯨ ꯈꯪꯗꯕꯅ ꯁꯥꯎꯅ ꯊꯣꯔꯛꯂꯒ ꯔꯥꯖꯤꯞ ꯑꯃꯗꯤ ꯁꯟꯙ꯭ꯌꯥꯗ ꯆꯩꯕ ꯍꯧꯔꯛꯏ ꯑꯩꯒꯤ ꯄꯔꯃꯤꯁꯟ ꯌꯥꯎꯗꯅ ꯀꯔꯝꯅ ꯅꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯔꯤꯕꯅꯣ ꯇꯟꯖꯥ ꯑꯁꯤꯗ ꯆꯤꯟꯅꯥꯕꯥꯕꯨꯒꯤ ꯕ꯭ꯔꯁ ꯑꯗꯨꯗꯒꯤ ꯐꯪꯕ DNA ꯑꯗꯨꯁꯨ ꯂꯥꯛꯂꯗꯨꯅ ꯀ꯭ꯔꯥꯏꯝ ꯁ꯭ꯄꯣꯠ ꯑꯗꯨꯗꯒꯤ ꯐꯪꯂꯛꯈꯤꯕ ꯁꯝ ꯑꯗꯨꯒꯤ DNAꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯆꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯌꯧꯔꯛꯂꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯀꯤꯂꯔ ꯑꯁꯤ ꯆꯤꯟꯅꯥꯕꯥꯕꯨꯗꯤ ꯅꯠꯇ꯭ꯔꯦ ꯑꯗꯨꯗꯤ ꯀꯅꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ ꯑꯗꯨꯅ ꯑꯅꯟꯗꯤꯇꯥ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯃꯦꯗꯤꯌꯥ ꯑꯃꯨꯛ ꯌꯧꯈ꯭ꯔꯕꯗꯤ ꯃꯈꯣꯏ ꯄꯨꯂꯤꯁꯁꯤꯡ ꯀꯔꯤ ꯀꯝꯗꯧꯔꯛꯀꯅꯤ ꯈꯟꯕꯗ ꯃꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯑꯃꯨꯛ ꯑꯃꯔꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯁꯟꯙ꯭ꯌꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯊꯕꯛ ꯑꯃ ꯆꯠꯄꯗꯒꯤ ꯂꯝꯕꯤ ꯊꯣꯛꯇꯨꯅ ꯆꯪꯂꯛꯄ ꯑꯣꯏꯔꯝꯂꯤ ꯑꯗꯨꯒ ꯑꯃꯔ ꯑꯃꯗꯤ ꯁꯟꯙ꯭ꯌꯥꯒ ꯈꯟꯅꯈꯤꯕ ꯑꯗꯨꯁꯨ ꯑꯃꯔꯒꯤ ꯐꯦꯃꯤꯂꯤꯅ ꯈꯪꯂꯗꯨꯅ ꯁꯟꯙ꯭ꯌꯥꯕꯨꯁꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯑꯗꯨꯒ ꯑꯃꯔꯒꯤ ꯃꯃꯥꯅ ꯍꯌꯦꯡ ꯑꯁꯤ ꯃꯣꯜꯗ ꯁꯣꯄꯤꯡ ꯑꯃ ꯆꯠꯀꯅꯤ ꯑꯗꯨꯗ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯄꯣꯠ ꯆꯩ ꯂꯩꯅꯕꯁꯨ ꯈꯪꯍꯜꯂꯛꯂꯤ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯔꯥꯖꯤꯞ ꯃꯁꯥ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯑꯅꯟꯗꯤꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯦꯗꯥꯝ ꯀꯤꯂꯔ ꯑꯗꯨꯒꯤ ꯐꯣꯟ ꯂꯥꯛꯏ ꯃꯍꯥꯛ ꯃꯦꯗꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯏ ꯑꯅꯟꯗꯤꯇꯥꯁꯨ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯀꯤꯂꯔ ꯑꯁꯤꯅ ꯑꯁꯃꯤ ꯃꯤꯍꯥꯠꯀꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯕ ꯉꯝꯂꯕ꯭ꯔꯥ ꯑꯅꯟꯗꯤꯇꯥꯅ ꯅꯪ ꯀꯅꯥꯅꯣ ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤꯅ ꯀꯔꯤꯅꯣ ꯀꯤꯂꯔ ꯑꯁꯤꯅ ꯅꯪꯅꯕꯨ ꯑꯩꯉꯣꯟꯗ ꯀꯔꯤ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯅꯪꯅ ꯉꯝꯂꯣꯏ ꯈꯟꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯑꯣꯏꯅ ꯒꯤꯐ ꯑꯃ ꯄꯤꯈꯤꯕꯅꯤ ꯃꯄꯥꯟꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯕꯁ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯗꯨꯒ ꯑꯅꯟꯗꯤꯇꯥꯅ ꯏꯔꯐꯥꯟꯕꯨ ꯌꯦꯡꯂꯨꯅꯕ ꯍꯥꯏꯕꯗꯒꯤ ꯃꯄꯥꯟꯗ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯕꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯊꯤꯕ ꯃꯇꯝꯗꯗꯤ ꯕꯣꯛꯁ ꯃꯆꯥ ꯑꯃ ꯂꯩꯔꯝꯕꯗꯒꯤ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯑꯅꯟꯗꯤꯇꯥꯗ ꯄꯤꯔꯛꯂꯤ ꯑꯅꯟꯗꯤꯇꯥꯅ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯈꯣꯡꯖꯤꯒꯨꯝꯅ ꯇꯧꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯀꯤꯂꯔ ꯑꯁꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 10, 2000ꯗ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯄꯨꯟꯁꯤꯒ ꯔꯤꯂꯦꯇꯦꯗ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ ꯑꯗꯨꯒ ꯑꯩ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯩ ꯍꯧꯖꯤꯛ ꯐ꯭ꯔꯤ ꯑꯣꯏꯅ ꯏꯆꯝ ꯆꯝꯖꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜꯒꯨꯝꯅ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯍꯤꯡꯂꯤ ꯑꯅꯟꯗꯤꯇꯥꯅ ꯑꯃꯨꯛ ꯅꯪ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯑꯄꯥꯝꯕꯁꯤ ꯀꯔꯤꯅೋ ꯀꯤꯂꯔ ꯑꯁꯤꯅ ꯑꯩꯅ ꯄꯨꯝꯅꯃꯛ ꯍꯥꯏꯔꯒꯗꯤ ꯅꯪ ꯀꯔꯤ ꯇꯧꯅꯕ ꯂꯩꯔꯤꯕꯅꯣ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯩꯉꯣꯟꯗ ꯆꯦꯂꯦꯟꯖ ꯇꯧꯔꯛꯄ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯑꯁꯥꯎꯕꯅꯤ ꯑꯗꯨꯅ ꯑꯁꯃꯤꯅ ꯑꯩꯕꯨ ꯆꯦꯂꯦꯟꯖ ꯇꯧꯗꯨꯅ ꯑꯩꯕꯨ ꯁꯥꯎꯍꯟꯕꯒꯤꯗꯃꯛ ꯃꯥꯕꯨ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯒ ꯃꯥꯕꯨ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯁꯟꯙ꯭ꯌꯥꯗ ꯍꯥꯟꯅꯗꯤ ꯄꯨꯝꯅꯃꯛ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯁꯟꯙ꯭ꯌꯥꯒꯤ ꯋꯥ ꯀꯔꯤꯁꯨ ꯊꯥꯖꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯅꯈꯣꯏꯒꯤ ꯈꯟꯕꯗ ꯑꯗꯨꯒ ꯁꯤꯔꯤꯕꯁꯤꯡꯁꯤꯒꯤ ꯗꯥꯏꯇꯗꯤ ꯅꯈꯣꯏꯅ ꯃꯇꯤꯛ ꯆꯥꯗꯕ ꯑꯣꯏꯕꯗꯒꯤꯅꯤ ꯊꯨꯅ ꯑꯩꯕꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯊꯤꯔꯕ ꯃꯇꯨꯡꯗ ꯐꯥꯅꯕ ꯍꯣꯠꯅꯧ
ꯅꯠꯇ꯭ꯔꯒꯗꯤ ꯃꯊꯪꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯤꯑꯣꯏ ꯑꯃꯃꯨꯛ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯑꯁꯣꯝꯗꯅ ꯁꯟꯙ꯭ꯌꯥ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯑꯃꯔꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨ ꯃꯣꯜꯗ ꯂꯥꯛꯇꯨꯅ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯑꯃꯔꯁꯨ ꯁꯟꯙ꯭ꯌꯥꯒꯤ ꯍꯧꯖꯤꯛꯇꯤ ꯑꯁꯥꯎꯕ ꯐꯥꯗꯅꯈ꯭ꯔꯦ ꯑꯁꯣꯝꯗ ꯑꯃꯨꯛ ꯑꯅꯟꯗꯤꯇꯥ ꯍꯧꯖꯤꯛ ꯀꯣꯜ ꯇꯧꯔꯛꯈꯤꯕꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯕ꯭ꯔꯥ ꯔꯥꯖꯤꯕꯅ ꯍꯣꯏ ꯃꯦꯗꯥꯝ ꯈꯪꯂꯦ ꯑꯥꯏꯀꯣꯟ ꯃꯣꯜꯗꯒꯤꯅꯤ ꯑꯗꯨꯗꯤ ꯑꯁꯥꯏꯅ ꯇꯧꯔꯣ ꯇꯤꯝ ꯑꯃ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯥꯈ꯭ꯔꯣ ꯑꯗꯨꯒ CCTV ꯐꯨꯇꯦꯖꯁꯤꯡꯁꯨ ꯆꯦꯛ ꯇꯧꯅꯕ ꯇꯧ ꯏꯔꯐꯥꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯦꯗꯥꯝ ꯍꯧꯖꯤꯛ ꯀꯣꯜ ꯇꯧꯔꯛꯂꯝꯕ ꯅꯝꯕꯔ ꯑꯗꯨ ꯑꯁꯃꯤꯗ ꯔꯦꯖꯤꯁꯇꯥꯔ ꯇꯧꯏ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯑꯁꯃꯤꯅ ꯀꯤꯂꯔ ꯑꯁꯤꯕꯨ ꯆꯩꯔꯤ ꯅꯨꯄꯤꯁꯤꯡꯕꯨ ꯐꯥ ꯄꯨꯟꯗꯨꯅ ꯃꯈꯣꯏꯕꯨ ꯏꯖꯠ ꯃꯥꯡꯍꯟꯕꯤꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯔꯦꯄꯤꯁꯤꯡꯅꯗꯤ ꯅꯨꯄꯥ ꯊꯣꯛꯄꯒꯨꯝ ꯈꯟꯅꯔꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯊꯣꯛꯄꯗꯤ ꯅꯠꯇꯦ ꯃꯈꯣꯏꯗꯤ ꯍꯨꯏꯒꯨꯝꯕꯅꯤ ꯍꯨꯏꯒꯤ ꯂꯤꯆꯠ ꯆꯠꯄ ꯀꯥꯡꯕꯨꯅꯤ ꯑꯁꯤꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯇꯝꯊꯤꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤꯡꯕꯨ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇꯅꯤ #ꯆꯤꯀꯥꯇꯤꯂꯣ ꯍꯥꯏꯔꯤꯕꯁꯤ ꯑꯅꯟꯗꯤꯇꯥꯅ #ꯆꯤꯀꯥꯇꯤꯂꯣ ꯁꯤꯖꯤꯟꯅꯕꯒꯤꯗꯃꯛ ꯑꯁꯃꯤꯕꯨ ꯍꯥꯠꯂꯤꯕ ꯑꯗꯨꯗꯤ #ꯑꯁꯤꯕꯨ ꯁꯦꯝꯂꯤꯕ ꯁꯟꯙ꯭ꯌꯥꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯔꯥꯖꯤꯕ ꯍꯧꯖꯤꯛꯃꯛ ꯊꯨꯅ ꯁꯟꯙ꯭ꯌꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯎ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯁꯟꯙ꯭ꯌꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯁꯟꯙ꯭ꯌꯥ ꯅꯪ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯀꯤꯂꯔ ꯑꯗꯨꯅ ꯅꯪ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯈꯪꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯥꯅ ꯑꯥꯏꯀꯣꯜ ꯃꯣꯟꯗꯒꯤ ꯐꯣꯟ ꯇꯧꯔꯛꯂꯝꯕꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯁꯟꯙ꯭ꯌꯥ ꯉꯛꯄꯅ ꯂꯣꯏꯔꯦ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛ ꯑꯥꯏꯀꯣꯜ ꯃꯣꯟꯗ ꯂꯩꯔꯤꯕꯅꯤ ꯔꯥꯖꯤꯕꯅ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯣ ꯑꯩ ꯅꯪꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯅꯕ ꯄꯨꯂꯤꯁ ꯈꯔꯁꯨ ꯊꯥꯔꯛꯀꯦ ꯃꯁꯤꯗꯒꯤ ꯁꯟꯙ꯭ꯌꯥ ꯌꯥꯝꯅ ꯊꯨꯅ ꯐꯦꯃꯤꯂꯤꯁꯤꯡ ꯑꯁꯤꯕꯨ ꯋꯥꯍꯩ ꯀꯔꯤꯁꯨ ꯍꯥꯏꯕ ꯇꯧꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯔꯥꯖꯥꯃꯅꯤ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯑꯃꯔꯒꯤ ꯃꯄꯥꯒ ꯐ꯭ꯔꯦꯟ ꯑꯣꯏꯕꯅꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯑꯃꯨꯛ ꯇꯧꯔꯤ ꯁꯟꯙ꯭ꯌꯥꯅ ꯔꯥꯖꯥꯃꯅꯤꯕꯨ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯂꯛꯏ ꯃꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯁꯨ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯍꯜꯂꯤ ꯀꯤꯂꯔ ꯑꯁꯤ ꯃꯣꯜ ꯑꯁꯤꯗꯒꯤ ꯐꯣꯟ ꯇꯧꯔꯛꯂꯝꯕꯅꯤ ꯑꯗꯨꯒ ꯔꯥꯖꯥꯃꯅꯤꯁꯨ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯍꯧꯔꯛꯄ ꯃꯇꯝꯗꯒꯤ ꯔꯥꯖꯥꯃꯅꯤꯅ ꯀꯦꯁ ꯑꯁꯤꯕꯨ ꯅꯥꯊꯩꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯦ ꯀꯤꯂꯔ ꯑꯁꯤ ꯃꯍꯥꯛ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯒꯦꯁ ꯇꯧꯕꯤꯔꯒ ꯃꯈꯥ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯗ꯭ꯔꯤꯉꯩꯗ ꯀꯤꯂꯔ ꯑꯁꯤ ꯀꯅꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯒꯦꯁ ꯇꯧꯕꯤꯗꯨꯅ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯊꯝꯕꯤꯔꯝꯃꯨ ꯃꯁꯤꯗꯒꯤ ꯁꯟꯙ꯭ꯌꯥ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯀꯤꯆꯟꯗ ꯏꯁꯤꯡ ꯂꯧꯔꯨꯔꯒ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯩꯁꯨ ꯃꯨꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯀꯤꯂꯔ ꯑꯁꯤ ꯑꯃꯔꯒꯤ ꯆꯤꯟ ꯃꯦꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ ꯃꯁꯤ ꯎꯕꯗ ꯁꯟꯙ꯭ꯌꯥ ꯉꯛꯄ ꯑꯃꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯀꯤꯂꯔ ꯑꯁꯤꯅ ꯑꯃꯔꯒꯤ ꯃꯧꯈ꯭ꯔꯤꯗ ꯊꯥꯡꯅ ꯂꯦꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯂꯦ ꯑꯁꯤꯗ ꯁꯟꯙ꯭ꯌꯥ ꯃꯤꯠ ꯁꯠ ꯄꯥꯡꯊꯣꯔꯛꯏ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯪ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯍꯧꯒꯠꯂꯛꯇꯨꯅ ꯄꯣꯗꯀꯥꯁꯇ ꯋꯥꯍꯩ ꯈꯔ ꯐꯣꯡꯗꯣꯔꯛꯂꯤ ꯑꯀꯤꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯊꯃꯣꯏꯗ ꯄꯥꯡꯒꯜ ꯁꯣꯟꯗꯅꯕꯒꯤ ꯃꯁꯛ ꯑꯃ ꯑꯣꯏꯍꯜꯂꯤ ꯀꯤꯂꯔ ꯑꯁꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯁꯨꯛ ꯇꯝꯊꯤꯕ ꯁꯥꯖꯠ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯅꯠꯇꯕ ꯀꯌా ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯆꯠꯊꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯂꯥꯟꯖꯗꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤꯡ ꯊꯤꯗꯣꯛꯇꯨꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤꯒꯤꯗꯃꯛ ꯀꯤꯒꯗꯧꯔꯤꯕꯅꯣ ꯋꯥꯍꯩꯁꯤꯡꯁꯤ ꯍꯥꯏꯗꯨꯅ ꯁꯟꯙ꯭ꯌꯥ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯀꯥꯔ ꯑꯗꯨꯗ ꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯂꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯧꯔꯛꯂꯤꯕ ꯑꯁꯤꯅ ꯀꯤꯂꯔ ꯑꯗꯨꯅ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯀꯤꯂꯔ ꯑꯁꯤꯁꯨ ꯁꯟꯙ꯭ꯌꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯁꯟꯙ꯭ꯌꯥꯁꯨ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯄꯒꯨꯝ ꯂꯥꯟ ꯊꯦꯡꯅꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯤꯂꯔ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯃꯁꯤ ꯎꯕꯗ ꯀꯤꯂꯔ ꯑꯁꯤꯁꯨ ꯆꯦꯟꯕ ꯍꯧꯔꯛꯂꯦ ꯁꯟꯙ꯭ꯌꯥꯁꯨ ꯃꯁꯥꯗ ꯑꯀꯤꯕ ꯀꯔꯤꯁꯨ ꯐꯥꯎꯗꯅ ꯀꯤꯂꯔ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯈꯪꯂꯒꯦ ꯃꯇꯥꯒꯨꯝ ꯀꯟꯅ ꯇꯥꯟꯅꯔꯛꯂꯤ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯀꯤꯂꯔ ꯑꯁꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ ꯁꯟꯙ꯭ꯌꯥꯁꯨ ꯍꯟꯕ ꯂꯩꯇꯅ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯀꯥꯈꯠꯂꯛꯇꯨꯅ ꯊꯤꯔꯛꯏ ꯑꯗꯨꯕꯨ ꯀꯤꯂꯔ ꯑꯗꯨꯅ ꯅꯥꯀꯟꯗꯒꯤ ꯁꯟꯙ꯭ꯌꯥꯕꯨ ꯐꯥꯗꯨꯅ ꯃꯧꯈ꯭ꯔꯤ ꯑꯗꯨꯕꯨ ꯃꯦꯠꯇꯨꯅ ꯍꯥꯠꯀꯗꯕꯒꯤ ꯇꯧꯔꯛꯂꯤ ꯁꯟꯙ꯭ꯌꯥꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯂꯩꯊꯣꯛꯂꯕ ꯃꯇꯨꯡꯗ ꯇꯥꯔꯝꯕ ꯅꯨꯡ ꯑꯃ ꯄꯥꯏꯗꯨꯅ ꯀꯤꯂꯔ ꯑꯗꯨꯕꯨ ꯃꯀꯣꯛꯇ ꯊꯣꯝꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯎꯞꯂꯤꯕ ꯃꯥꯛꯁ ꯑꯗꯨ ꯂꯧꯊꯣꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯁꯨ ꯉꯛꯄꯅ ꯂꯣꯏꯔꯦ ꯃꯁꯤꯗ ꯁꯤꯟ ꯑꯁꯤ ꯀꯠ ꯇꯧꯈꯤꯗꯨꯅ ꯀꯤꯂꯔ ꯑꯁꯤ ꯄꯨꯂꯤꯁꯁꯤꯡꯅ ꯐꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯕꯥꯅꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅꯤ ꯏꯔꯐꯥꯟꯅ ꯈꯨꯠ ꯊꯥꯗꯨꯅ ꯍꯪꯂꯛꯂꯤ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯍꯥꯠꯂꯤꯕꯅꯣ ꯑꯁꯦꯡꯕꯗꯤ ꯀꯤꯂꯔ ꯑꯁꯤ ꯕꯥꯅꯤꯒꯤ ꯃꯆꯥ ꯑꯁꯤ ꯅꯠꯇꯦ ꯁꯟꯙ꯭ꯌꯥꯒꯤ ꯄꯣꯗꯀꯥꯁ ꯑꯗꯨꯅ ꯕꯥꯅꯤꯕꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯍꯟꯗꯨꯅ ꯍꯥꯟꯅꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯈꯪꯅꯔꯦ ꯃꯃꯥ ꯕꯥꯅꯤꯒꯤ ꯐꯤꯕꯝ ꯑꯗꯨ ꯂꯨꯁꯤꯜꯂꯛꯄꯅ ꯋꯥꯈꯜ ꯈꯟꯖꯤꯟꯕ ꯍꯦꯟꯃꯜꯂꯗꯨꯅ ꯃꯁꯥ ꯁꯣꯛꯂꯛꯄꯗꯒꯤ ꯁꯟꯙ꯭ꯌꯥꯕꯨ ꯍꯥꯠꯂꯒꯗꯤ ꯄꯣꯗꯀꯥꯁ ꯑꯗꯨ ꯃꯈꯥ తాꯅ ꯇꯧꯔꯔꯣꯏ ꯈꯟꯗꯨꯅ ꯃꯃꯥꯒꯤ ꯋꯥꯈꯜꯕꯨꯁꯨ ꯐꯈ꯭ꯔꯒꯅꯤ ꯈꯟꯗꯨꯅ ꯁꯟꯙ꯭ꯌꯥꯕꯨ ꯍꯥꯠꯅꯕ ꯇꯧꯕ ꯑꯣꯏꯔꯝꯂꯤ ꯅꯣꯡꯃ ꯑꯃꯁꯨ ꯁꯟꯙ꯭ꯌꯥ ꯍꯣꯇꯦꯜꯗ ꯂꯩꯔꯤꯉꯩꯗ ꯊꯣꯡꯅꯥꯎꯗ ꯅꯨꯡ ꯊꯥꯔꯛꯈꯤꯕꯗꯨꯁꯨ ꯃꯥꯅ ꯇꯧꯕ ꯑꯣꯏꯔꯝꯂꯤ ꯃꯁꯤꯗꯒꯤ ꯊꯣꯔꯛꯄꯗ ꯁꯟꯙ꯭ꯌꯥꯅ ꯑꯃꯔꯗ ꯍꯥꯏꯔꯛꯂꯤ ꯑꯩꯅ ꯈꯜꯂꯨꯕꯅ ꯃꯌꯥꯝꯒꯤ ꯈꯔꯗꯪ ꯑꯣꯏꯔꯁꯨ ꯐꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯗꯨꯅ ꯀꯤꯂꯔ ꯑꯗꯨꯕు ꯐꯥꯔꯕ ꯃꯇꯨꯡꯗ ꯂꯣꯒꯤ ꯃꯇꯨꯡꯏꯟꯅ ꯗꯟꯗꯤ ꯐꯪꯅꯕ ꯑꯃꯗꯤ ꯚꯤꯛꯇꯤꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯥꯡꯕ ꯉꯝꯒꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯅ ꯑꯩ ꯀꯦꯁ ꯑꯁꯤ ꯃꯈꯥ ꯇꯥꯅ
amuk hanna tawraroi mayam boina tawribasina amuk hena awaba pibagum thokle asidagi Sandhya tuminna lesin khibdagi media news singda Sandhyana tuminna lesin khibasina akiba mi paiba kaya ama phaunarakle aduga masi punamak asi pulising asu karisu tawba ngamloi sin asigi matungda amuk makhoi pulising Sandhyana tawkhiba dugumna sahi kungi mamangi sarkargi karmachari employee amadi retire officer singi details thiba horakli aduga Sandhya amadi amarsu athubada luhonglami aduga nungaiba phongdoktuna bar amada party silli tanja asida Rajibna Sandhyada phone tawraktuna hairei Sandhya employee kaya amage file sing aina check tawduna semle aduna nangolda su file sing adu aina thakibani check amukta tawbiyo Sandhyana Rajib hawjikti ai case amadi thabak sing asida interest amata leitre asida amuk amarda phone ama tawraktuna problem khara thokre haiduna pau pirakpadagi amar amadi Sandhya yum yoksilakpa matamdadi amargi mapa asi mamabu yengduna kaplaga leirami mama asi khudi thijinduna makhada tabadagi sibagi oiramli masi ubada Sandhya amadi amar pendaba haibadu oire aduga haunabi matungina poloi nabagi damak thaurang tawrakpa asida Rajamani laktuna amargi mapa asida amuk hairei aiga Rajib kasu wari sanare postmortem tawdabasu yare hairei Sandhyana amarda hairei postmortem amadi tawbana phani khali body asida asokpa khara dilei thawdok asi killer aduna tawbo iramlabadi Sandhyana di thawdok asi jingnaba ama leibadagi wahi sing asi phongdoraklibani amarna sauna ngawrabra nangbu tanja asida nangna karamna case adugi matangda pusilaklibano chatlo mafam asidagi haiduna thina cherakli amargi mapana su matam kharadi case adugi matangda pusinbirakanu haiduna kaptuna hajarei asomdana amuk Rajib Tamil Nadu dagi inspector amana phone tawraktuna hairakli sir ai Tamil Nadu gi Trichy police station dagini aina tabda sar khoigi serial killing amagi thawdok kana investigate tawri haiduna news amadagi tajai aikhoigi Tamil Nadu dasu sahi kharagi mamangda pattern aduga chap manaba thawdok khara thoki aduna sar aina report file amadi DNA khara thajarake masina kanaba kharadi phangadra khali masidagi Rajibna Irfan da hairei Trichy da transfer chatkhiba employee singi maming listing adu semlaba matungda Anandita da thanaba khangali aduga Anandita su list adubu check tawduna leiri asomdana Sandhya amargi mamana hek hek paiba dol ama thengnabadagi paiduna yengli dol adu hangdoktuna yengma matamda sana amaga chen amaga yauduna leiramliba sana asi Sandhya gini Bobina Sandhya dagi waikiba sana aduni masi ubada Sandhya ngakpana loire asomdana amuk Anandita karigumba clue khara phangle aduga tharakkiba DNA sing aduga makhoina phangkiba sam adugi amargi mapagi DNA aduga match oiduna leiramle amargi mapa asi Trichy da hana thabak puduna leiramboiramli masina takpadi nahandagi makhoina thirakliba killer asi amargi mapa Ramu hairiba misakasina oiduna leiramli mahakna kokleina thabak sing asi pangthoktuna tawbangak toiramli asidagi Sandhya amargi mapa asibu singnabadagi mana leiriba chak thinba saduna lakli aduga chak amadi phone adubu table da thamduna washroom da changkirami mapa asigi DNA collect tawba yanaba karigumba khara thinabagi damak madi Rajib khoina mess tawre habadi madi karisu khangdabana tanja asida Sandhyana table da thamlamliba phone adu Rajibna tawrakli aduga Ramuna su phone adu paikhatpa matamdadi wari punamak adu khangkirami masida Sandhya thorakpa matam asida Ramuna hairei Sandhya DNA sample adu phanglabra aduga ikhoida magi nupi sikhibadubu hairakli aina mabu makhada inthaduna hatkibani aduga mipum khudingmaknadi hudi thijinduna sikhibani haiduna leinakhibani aduna nangbusu hatpa tabani karamna nangbu halu haibano thangna natraga gas leak oihanduna wahai asida Sandhya masada leiriba akiba du thadoktuna makhoi ani phudanarakle Ramusu magi ngamjabi honnaduna Sandhyabu phanabu honnari adubu ahal oisilakpana pangal kharadi hanthabagum tawri Ramuna Sandhyabu namchinduna mokri adubu methalai adubu Sandhyana khulai ama paiduna makhong makhut adubu thindalami tanja asimaktada Rajib Anandita amadi amarsu yausilakli masida sinna sikkat tawkhiduna station manungda amugu halakli Ramu pulisingna mana tawriba singasi karigino haiduna mathang hangbada pakhum karisu pidre Anandita na hairei aikhoina che khudingmak tawre mana transfer chaluba mafam sing punamak crime singasi loina thokpani Sandhyana changlaktuna amuk hanglei mioi kayagi punsibu manghallaba matungda hawjikna tuminna karisu khangdaba saduna leiriba karigino aduga Sandhyana hanadagi ariba photo kharasu collect tawraduna amargi mapada yanghalakli Sandhyana hanglei masigi nupi asi natra nangi ahanba victim asi photo asi ubada Ramu kokchakpa magi matawgum wari singadu loina makhairakli photo asi de yauriba nupi asi
ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯥꯒꯤ ꯃꯗꯣꯝꯆꯥꯅꯤ ꯔꯥꯃꯨ ꯑꯁꯤ ꯑꯣꯔꯐꯥꯅꯦꯖ ꯑꯃꯅꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯌꯣꯛꯂꯛꯄꯅꯤ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯑꯩꯒꯤ ꯏꯗꯣꯝꯆꯥꯅ ꯂꯣꯏꯅꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯀꯂꯥꯕꯨ ꯌꯥꯝꯅ ꯄꯥꯝꯖꯩ ꯃꯈꯣꯡꯗ ꯈꯣꯡꯖꯤ ꯁꯤꯗꯨꯅ ꯁꯝꯗ ꯐꯖꯔꯕ ꯂꯩ ꯑꯉꯧꯕ ꯈꯔꯁꯨ ꯍꯥꯞꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯖꯒꯣꯏ ꯇꯝꯕꯤꯔꯤ ꯑꯗꯨꯒ ꯅꯪ ꯈꯪꯂꯕ꯭ꯔꯥ ꯁꯟꯙ꯭ꯌꯥ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯀꯔꯤꯁꯨ ꯌꯥꯎꯗꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯊꯦꯡꯂꯕꯗꯤ ꯑꯩꯈꯣꯏ ꯍꯩꯅꯗꯕ ꯑꯃꯗꯤ ꯐꯥꯎꯒꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯗꯣꯝꯆꯥꯅꯁꯨ ꯑꯩꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯃꯛ ꯇꯧꯏ ꯅꯣꯡꯃꯗꯤ ꯃꯥꯅ ꯑꯩꯕꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯇꯧꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯀꯀꯥ ꯑꯗꯨ ꯂꯥꯛꯄꯗꯒꯤ ꯃꯥꯅ ꯆꯤꯡꯅꯈꯤꯅꯤ ꯈꯟꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯁꯥꯖꯠꯂꯨꯗꯕ ꯁꯔꯝ ꯆꯠꯄ ꯃꯤꯑꯣꯏ ꯑꯃꯒꯨꯝ ꯎꯍꯟꯅꯕ ꯀꯀꯥꯗ ꯇꯝꯂꯤ ꯀꯀꯥꯅꯁꯨ ꯑꯩꯅ ꯍꯥꯏꯕꯤꯕ ꯀꯔꯤꯁꯨ ꯇꯥꯗꯅ ꯑꯩꯕꯨ ꯐꯨꯕ ꯍꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯐꯥꯊꯕ ꯉꯝꯂꯛꯇ꯭ꯔꯦ ꯑꯩꯅ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯁꯟꯒꯤ ꯁꯔꯤꯛ ꯑꯗꯨꯅ ꯃꯥꯕꯨ ꯐꯨꯗꯔꯕ ꯃꯇꯨꯡꯗ ꯃꯥꯕꯨ ꯍꯥꯠꯇꯣꯛꯂꯦ ꯑꯗꯨꯒ ꯑꯩꯅ ꯏꯗꯣꯝꯆꯥꯕꯨꯁꯨ ꯔꯦꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯉꯛ ꯑꯗꯨ ꯂꯦꯟꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯄꯅꯤ ꯑꯗꯨꯕꯨ 이domꯆꯥꯗꯤ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯥꯅ ꯊꯝꯕꯤꯔꯝꯕ ꯑꯁꯥꯎꯕꯗꯨꯗꯤ ꯀꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯃꯈꯥ ꯇꯥꯅ ꯃꯥꯒꯨꯝꯕ ꯈꯣꯡꯖꯤ ꯁꯤꯕ ꯂꯩ ꯑꯉꯧꯕ ꯆꯤꯟꯕꯤ ꯅꯨꯄꯤꯁꯤꯡꯕꯨ ꯑꯃꯝꯕ ꯃꯇꯝꯗ ꯉꯥꯏꯗꯨꯅ ꯑꯁꯥꯎꯕ ꯀꯌꯥ ꯐꯣꯡꯗꯣꯛꯄꯅꯤ ꯑꯗꯨꯒ ꯑꯩꯅ ꯔꯤꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯀ꯭ꯂꯨ ꯈꯔꯗꯤ ꯂꯩꯍꯧꯈꯤ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯈꯤꯕ ꯅꯨꯃꯤꯠ ꯑꯃꯁꯨ ꯑꯣꯏꯈꯤ ꯑꯩ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯒꯦ ꯈꯟꯗꯨꯅ ꯇ꯭ꯔꯥꯟꯁꯐꯔꯁꯨ ꯑꯇꯣꯞꯄꯗ ꯇꯧꯔꯦ ꯃꯁꯤꯅꯅꯤ ꯃꯥꯅ ꯀ꯭ꯂꯨ ꯊꯝꯂꯝꯕꯗꯒꯤ ꯔꯤꯁꯤꯗ ꯃꯥꯒꯤ DNA ꯐꯪꯈꯤꯕꯗꯨ ꯁꯟꯙ꯭ꯌꯥꯅ ꯑꯃꯨꯛ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯇꯧꯔꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯕꯣꯕꯤꯒꯤ ꯀꯔꯤ ꯃꯔꯥꯜꯅꯣ ꯔꯥꯃꯨꯅ ꯑꯩ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ ꯗꯣꯛꯇꯔꯗ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯗꯤꯃꯦꯟꯁꯤꯌꯥ ꯍꯥꯏꯕ ꯀꯥꯎꯒꯟꯕꯒꯤ ꯂꯩꯅꯥ ꯑꯃꯁꯨ ꯅꯥꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯏꯗꯣꯝꯆꯥꯗꯤ ꯀꯔꯝꯅ ꯀꯥꯎꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯅ ꯅꯣꯡꯃ ꯑꯃ ꯑꯩꯒ ꯕꯣꯕꯤꯒ ꯊꯦꯡꯅꯩ ꯃꯥꯅ ꯗꯥꯟꯁ ꯀ꯭ꯂꯥꯁ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯈꯣꯡꯖꯤ ꯑꯃ ꯎꯍꯜꯂꯛꯏ ꯃꯗꯨ ꯎꯕꯗꯒꯤ ꯑꯩꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯥꯕꯨꯁꯨ ꯑꯩꯅ ꯍꯥꯠꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯑꯩ ꯍꯥꯟꯅꯒꯨꯝ ꯐꯥꯊꯕ ꯉꯝꯗꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯑꯁꯃꯤꯕꯨꯁꯨ ꯅꯈꯣꯏꯅ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤ ꯈꯟꯗꯨꯅ ꯍꯥꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯒꯤ ꯅꯠꯇꯦ ꯃꯥꯒꯤ ꯃꯈꯨꯠꯇꯁꯨ ꯁꯔꯤꯛ ꯑꯃ ꯁꯤꯕꯅꯤ ꯑꯗꯨꯅ ꯃꯥꯕꯨꯁꯨ ꯑꯩꯅ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯣꯡꯃ ꯀꯥꯁꯤꯡꯗ ꯄꯣꯠ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯅ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯄꯣꯠꯁꯛꯁꯤꯡ ꯈꯔ ꯊꯝꯂꯝꯕꯗꯨ ꯈꯪꯂꯛꯄꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗ ꯍꯥꯏꯈ꯭ꯔꯒꯅꯤ ꯈꯟꯗꯨꯅ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯥꯠꯄ ꯑꯣꯏꯔꯝꯂꯤ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁꯟꯙ꯭ꯌꯥ ꯄꯣꯗꯀꯥꯁ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯩꯅ ꯑꯍꯥꯟꯕꯗ ꯄꯣꯗꯀꯥꯁ ꯑꯁꯤ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯄꯟꯊꯨꯡꯐꯝ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯈꯪꯂꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯃꯉꯥꯜ ꯑꯃꯗꯤ ꯐꯪꯍꯜꯂꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯃꯥꯌꯣꯛꯅꯔꯤꯕ ꯚꯤꯛꯇꯤꯝꯁꯤꯡ ꯑꯗꯨꯒꯤ ꯃꯄꯥꯜꯗꯒꯤꯅꯤ ꯑꯁꯤꯗꯒꯤ ꯔꯥꯃꯨꯕꯨꯁꯨ ꯃꯥꯅ ꯇꯧꯖꯔꯨꯕ ꯀꯔꯃꯒꯤ ꯐꯣꯜ ꯃꯇꯨꯡꯏꯟꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯀꯩꯁꯨꯡꯁꯪꯗ ꯂꯩꯅꯕ ꯆꯩꯔꯥꯛ ꯐꯪꯈꯤ ꯑꯁꯨꯝꯅ ꯐꯖꯔꯕ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯃꯌꯥꯝ ꯑꯩꯒꯤ ꯃꯨꯚꯤ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯁꯣꯏꯗꯅ ꯊꯝꯕꯤꯔꯝꯃꯨ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯥꯔ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯅꯨꯡꯉꯥꯏꯔꯕ ꯃꯨꯚꯤꯁꯤꯡ ꯄꯨꯖꯔꯛꯄꯗ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ